ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯗ ꯆꯤꯡꯈꯩ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯍꯧꯔꯛꯏ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ, ꯃꯇꯣꯝꯇꯅꯤ ꯌꯨꯝꯗꯨꯗ꯫ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯆꯤꯡꯈꯩ ꯃꯅꯥꯁꯨ ꯄꯪꯉꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯟ ꯄꯣꯄꯥ ꯑꯃꯗꯤ ꯂꯩ꯫ ꯃꯗꯨꯅ ꯃꯤꯒꯤ ꯂꯧꯁꯤꯡ ꯈꯣꯏꯔꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯃꯥꯒꯤ ꯆꯔꯥ ꯅꯣꯡꯈꯠꯅꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯆꯤꯡꯈꯩ ꯂꯧ ꯈꯣꯏꯔꯤ꯫ ꯍꯩꯅꯦꯍꯦ, ꯑꯣꯏꯔꯅꯦꯍꯦ, ꯃꯁꯤꯒꯤ ꯑꯉꯥꯡꯕꯁꯤ ꯀꯗꯔ ꯊꯤꯈ꯭ꯔꯦꯗ꯫ ꯂꯩꯁꯤꯜꯂꯨꯅꯦ ꯅꯪꯕꯣ, ꯂꯣꯏꯗꯧꯔꯦ꯫ ꯅꯣꯏ ꯑꯅꯤꯁꯨ ꯋꯥꯔꯝꯗꯅꯤ꯫ ꯁꯤ ꯂꯣꯏꯔꯒ ꯅꯣꯏ ꯑꯅꯤ ꯑꯩꯅ ꯌꯨꯝꯗ ꯑꯍꯥꯎꯕ ꯁꯖꯤꯛ ꯄꯤꯖꯗꯣꯏ꯫ ꯆꯠꯂꯨ, ꯈꯔ ꯊꯨꯅ ꯆꯠꯂꯨꯅꯦꯍꯦ, ꯑꯩꯁꯨ ꯋꯥꯔꯕꯅꯤꯅꯦ꯫ ꯂꯥꯏꯖ ꯑꯌꯨꯛꯇꯨꯗ ꯂꯧ ꯆꯠꯈꯤꯕ ꯃꯄꯥꯒꯤ ꯆꯥ ꯊꯤꯟꯕ ꯂꯥꯛꯄꯗ ꯆꯤꯡꯈꯩꯅ ꯂꯧ ꯈꯣꯏꯔꯤꯕꯗꯨ ꯎꯏ꯫ ꯑꯥꯗꯩꯁꯤꯕꯨ ꯇꯥ ꯆꯤꯡꯈꯩ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ꯫ ꯂꯥꯏꯖ ꯈꯔ ꯂꯥꯞꯅ ꯀꯧꯔꯛꯏ꯫ ꯑꯣ ꯇꯥ ꯆꯤꯡꯈꯩ! ꯑꯣ ꯇꯥ ꯆꯤꯡꯈꯩ! ꯆꯤꯡꯈꯩ ꯃꯅꯥꯅ ꯄꯪꯕꯅꯤ, ꯂꯧ ꯈꯣꯏꯕꯒꯤ ꯃꯈꯣꯜꯅꯤ꯫ ꯂꯥꯏꯖꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯂꯥꯏꯖ ꯀꯧꯕ ꯇꯥꯃꯜꯂꯛꯇꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯍꯧꯅ ꯀꯧꯔꯛꯏ꯫ ꯇꯥ ꯆꯤꯡꯈꯩ! ꯇꯥ ꯆꯤꯡꯈꯩ! ꯆꯤꯡꯈꯩ ꯃꯈꯣꯜ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯅꯤ꯫ ꯂꯥꯏꯖ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯍꯩꯃꯥ, ꯅꯪꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ? ꯂꯥꯛꯑꯗꯤ ꯉꯁꯥꯏꯅ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ? ꯀꯧꯅꯤꯕ꯫ ꯉꯁꯥꯏꯗꯩꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ, ꯅꯪꯅꯗꯤ ꯇꯥꯗ꯭ꯔꯒ? ꯑꯩꯕꯨꯗꯤ ꯂꯣꯏꯗꯧꯔꯦꯗ, ꯑꯗꯣ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯍꯣ, ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯕ ꯅꯠꯇꯤꯌꯦ, ꯀꯨꯏꯔꯦ ꯑꯩ ꯂꯥꯛꯄ ꯍꯥꯏꯕꯅꯦ꯫ ꯂꯥꯏꯖ, ꯅꯪꯅ ꯍꯥꯏꯗꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯁꯤꯗ ꯂꯥꯎ꯫ ꯂꯥꯏꯖ ꯃꯅꯥꯛ ꯅꯛꯁꯤꯜꯂꯒ, ꯇꯥꯔꯕꯣ? ꯇꯥꯔꯤ꯫ ꯀꯌꯥ ꯋꯥꯠꯂꯤꯒꯦ ꯂꯣꯏꯗꯧꯕ? ꯂꯣꯏꯗꯣꯔꯦ ꯀꯩꯅꯣ, ꯑꯗꯣ ꯅꯪ ꯀꯥꯏ ꯆꯠꯀꯦ ꯂꯥꯛꯏꯅꯣ? ꯄꯥꯕꯒꯤ ꯆꯥ ꯊꯤꯟꯕ ꯂꯥꯛꯄꯅꯦ꯫ ꯑꯣ, ꯊꯤꯜꯂꯨꯔꯣ꯫ ꯆꯤꯡꯈꯩ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯟꯖꯩ꯫ ꯃꯤꯒꯤꯗꯤ ꯆꯥꯒ ꯊꯤꯜꯂꯤ, ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤꯅ ꯆꯥꯒ ꯊꯛꯄ ꯐꯪꯗ꯭ꯔꯦ꯫ ꯆꯤꯡꯈꯩ ꯋꯥꯔꯕꯅꯤꯅ ꯆꯥꯗꯨ ꯊꯛꯇꯤ ꯊꯛꯅꯤ ꯍꯥꯏꯕꯗꯤ ꯉꯝꯗ꯫ ꯑꯣ, ꯊꯤꯜꯂꯨꯔꯣ꯫ ꯁꯨꯝ ꯇꯣꯏꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯖꯅ, ꯃꯥꯒꯤꯁꯦ ꯆꯥꯁꯦ ꯊꯛꯅꯤꯡꯕ ꯃꯥꯜꯂꯤꯅꯤ꯫ ꯂꯥꯏꯖ ꯋꯥꯈꯜꯗꯗꯤ ꯆꯥꯗꯨ ꯄꯤꯊꯛꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯄꯤꯊꯛꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯄꯥꯕꯒꯤ ꯑꯃꯨꯛ ꯂꯩꯍꯧꯔꯔꯣꯏ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯍꯣꯏꯗ, ꯂꯝꯕꯤꯗ ꯍꯩꯗꯣꯛꯈ꯭ꯔꯦꯅ ꯀꯣꯛ ꯈꯨꯝꯃꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ, ꯇꯥ ꯆꯤꯡꯈꯩ, ꯅꯪ ꯌꯥꯝ ꯋꯥꯅ ꯎꯔꯤ, ꯁꯤ ꯆꯥꯁꯤ ꯊꯛꯎꯁꯤ꯫ ꯌꯥꯔꯦ, ꯅꯣꯏ ꯄꯥꯕꯒꯤ ꯑꯣꯏꯅ ꯄꯨꯕꯤꯔꯣ꯫ ꯌꯥꯅꯤꯌꯦ, ꯆꯥ ꯌꯥꯝꯃꯤꯌꯦ, ꯁꯦ ꯍꯩꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯆꯥꯗꯨ ꯍꯩꯔꯛꯏ꯫ ꯌꯥꯔꯦ, ꯌꯥꯝꯃꯟꯈ꯭ꯔꯦ, ꯅꯣꯏ ꯄꯥꯕꯒꯤ ꯑꯃꯨꯛ ꯂꯩꯍꯧꯗ ꯇꯣꯛꯀꯅꯤ꯫ ꯆꯤꯡꯈꯩ ꯆꯥꯗꯨ ꯒꯔ ꯊꯛꯆꯤꯜꯂꯤ꯫ ꯈꯨꯊꯛꯇꯨ ꯎꯕꯗ, ꯍꯩꯃꯥ, ꯀꯩꯅꯣ ꯈꯨꯊꯛꯇꯨꯗꯤ? ꯈꯔ ꯇꯞꯅ ꯊꯛꯄ ꯌꯥꯗ꯭ꯔꯣ? ꯍꯥꯗꯅ ꯁꯤꯕ ꯇꯥꯔꯤꯅꯦ꯫ ꯆꯤꯅꯤꯔꯣ? ꯌꯥꯝ ꯊꯨꯝꯃꯟꯈ꯭ꯔꯦꯅꯦ ꯁꯤꯗꯤ꯫ ꯑꯣꯕ꯭ꯔꯣ, ꯈꯔ ꯍꯩꯔꯛꯈꯤꯒꯦ꯫ ꯂꯣꯏꯔꯦ, ꯀꯥꯔꯗꯧꯅꯤ꯫ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯅꯣꯏ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯆꯠꯂꯨꯔꯣ꯫ ꯄꯦꯜꯂꯕꯅꯤꯍꯦ꯫ ꯃꯇꯧꯁꯤ ꯎꯔꯒ ꯅꯨꯡꯁꯤꯗꯕꯁꯨ ꯉꯝꯗꯦ꯫ ꯋꯥ ꯉꯥꯡꯉꯤ ꯁꯦꯔꯥꯟꯒ ꯇꯨꯔꯥꯟꯒ꯫ ꯑꯣ, ꯀꯥꯔꯣ꯫ ꯂꯥꯏꯖ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯈꯤ꯫ ꯀꯥꯔꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯆꯠꯂꯨ, ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯌꯨꯝ ꯌꯧꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯁꯟ ꯑꯅꯤꯗꯨ ꯍꯣꯏꯗꯨꯅ ꯆꯠꯈꯤ꯫ ꯆꯥꯁꯤꯗꯤ ꯌꯥꯎꯗ꯭ꯔꯦꯗꯅ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯄꯥꯕꯕꯨꯗꯤ ꯑꯩꯅ ꯍꯥꯏꯕꯗ ꯀꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯍꯣꯔꯦꯟ ꯏꯃꯥꯇꯣꯟꯅ ꯉꯥꯡꯒꯗꯕꯗꯣ ꯑꯩ ꯂꯩꯐꯝ ꯈꯪꯗꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯐꯔꯦ, ꯉꯥꯡꯉꯦ ꯐꯔꯦ, ꯉꯥꯡꯗ꯭ꯔꯤ ꯐꯔꯦ꯫ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯌꯧꯔꯔꯣꯏ, ꯀꯥꯔꯒꯦ꯫ ꯍꯣꯔꯦꯟ ꯀꯥꯔꯛꯄꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯂꯥꯏꯖꯒ ꯆꯤꯡꯈꯩꯒ ꯑꯅꯤꯁꯤ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ꯫ ꯁꯥꯟꯅꯔꯁꯨ ꯑꯗꯨꯝ ꯄꯨꯜꯂꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯌꯥꯝ ꯁꯥꯟꯅꯕꯗ ꯈꯠꯅꯔꯛꯂꯕꯁꯨ ꯑꯃꯅ ꯑꯃꯒꯤ ꯍꯥꯀꯟ ꯆꯪꯅꯩ꯫ ꯃꯕꯥꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯣꯏꯅꯩ꯫ ꯍꯧꯖꯤꯛ ꯃꯣꯏ ꯑꯅꯤ ꯄꯥꯈꯪ ꯂꯩꯁꯥ ꯐꯥꯔꯤ꯫ ꯑꯃꯅ ꯑꯃꯕꯨ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯅꯩ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯅꯗꯦ꯫ ꯆꯅꯨ, ꯂꯥꯏꯖꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯂꯥꯏꯖꯅ ꯂꯧꯕꯨꯛꯇꯒꯤ ꯂꯩꯈꯣꯝ ꯏꯇꯩ ꯀꯥꯔꯛꯄꯗꯨ ꯎꯕꯗ, ꯍꯩꯃꯥ, ꯏꯇꯥ ꯂꯥꯏꯖ, ꯅꯪꯗꯤ ꯂꯩꯈꯣꯝꯒ ꯏꯇꯩ ꯇꯩꯔꯤ, ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ? ꯏꯇꯥ, ꯑꯩ ꯂꯧꯕꯨꯛꯇ ꯄꯥꯕꯒꯤ ꯆꯥ ꯊꯤꯟꯕ ꯆꯠꯂꯨꯕꯅꯤ꯫ ꯅꯪꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯑꯩꯁꯨ ꯅꯣꯏꯗ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯅꯤ, ꯇꯥꯟ ꯆꯥꯔꯤ ꯅꯪ ꯊꯦꯡꯅꯕ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯆꯠꯂꯨꯁꯤ꯫ ꯑꯗꯨ ꯏꯇꯥ, ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯌꯦ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ? ꯑꯗꯨꯕꯨꯔꯣ, ꯑꯩꯅ ꯂꯧꯕꯨꯛꯇ ꯄꯥꯕꯒꯤ ꯆꯥ ꯊꯤꯟꯕ ꯆꯠꯄꯗ ꯇꯥ ꯆꯤꯡꯈꯩꯗꯣ ꯂꯧꯕꯨꯛꯇ ꯂꯧ ꯈꯣꯏ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯩꯒꯤ ꯋꯥ ꯄꯜꯂꯛꯄꯗ
ꯆꯅꯨ ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯔꯅꯤ ꯈꯟꯗꯨꯅ ꯇꯥꯖꯤꯡꯈꯩꯒꯤ ꯋꯥꯔꯤꯔꯣ ꯇꯥꯅꯤꯡꯉꯦ ꯇꯝꯃꯛꯑꯣ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛ ꯅꯣꯛꯇꯅ ꯂꯥꯛꯄꯗꯨꯅ ꯂꯥꯏꯖ ꯈꯣꯏꯒꯤ ꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯂꯥꯏꯖꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯁꯈꯤ ꯆꯤꯟꯍꯥꯏ ꯀꯟꯕꯤꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯧꯗ ꯂꯥꯡꯗꯨꯅꯇ ꯂꯩꯕꯤꯅꯤ ꯂꯥꯏꯖꯕꯨ ꯃꯥꯅ ꯅꯣꯡꯃꯇ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤ ꯄꯣꯟꯇꯦ ꯂꯥꯏꯖ ꯍꯣꯏꯅ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯗ ꯁꯈꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒ ꯇꯥꯟ ꯆꯞ ꯆꯥꯅꯩ ꯁꯈꯤꯅ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯈꯩ ꯌꯥꯝ ꯍꯔꯥꯎꯔꯦꯗ ꯑꯅꯤꯁꯦ ꯀꯩ ꯆꯥꯒꯦꯅ ꯇꯧ ꯁꯥꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯗꯦꯗꯀꯣ ꯁꯈꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯉꯥꯏꯈꯣ ꯅꯪ ꯉꯁꯥꯏ ꯀꯥꯏ ꯆꯠꯂꯨꯏ ꯄꯥꯕꯒꯤ ꯆꯥ ꯊꯤꯟꯕ ꯆꯠꯂꯨꯕꯅꯤ ꯀꯔꯤ ꯆꯥ ꯊꯤꯟꯕꯕꯨ ꯑꯗꯨꯛ ꯀꯨꯏꯕ꯭ꯔꯣ ꯍꯥ ꯉꯁꯥꯏꯅ ꯍꯜꯂꯛꯄ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯦ ꯆꯥ ꯊꯤꯟꯕꯒꯤ ꯅꯃꯥꯗ ꯂꯩꯀꯥꯏ ꯀꯣꯏꯔꯨꯔꯤ ꯑꯣꯏꯅꯤꯅꯦ ꯂꯥꯏꯖ ꯈꯨꯝꯗꯦ ꯆꯅꯨꯁꯨ ꯇꯨꯃꯤꯟ ꯂꯩ ꯑꯅꯤꯗꯨ ꯏꯃꯨꯡꯗꯁꯨ ꯆꯪꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯄꯤ ꯅꯠꯇꯦ ꯆꯥꯗꯨ ꯄꯤꯔꯝꯂꯒ ꯐꯠꯂꯛꯄ ꯌꯥꯗ꯭ꯔꯣ ꯃꯪꯒꯣꯜꯒꯁꯦ ꯆꯥꯏꯔꯤꯁꯨ ꯎꯗ꯭ꯔꯣ ꯁꯨꯃꯥꯡ ꯊꯤꯂꯣꯡꯒꯁꯤ ꯇꯥꯁꯤꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯉꯥꯛꯇ ꯅꯣꯛꯇꯅꯒ ꯂꯥꯛꯏ ꯁꯨꯝꯖꯤꯠ ꯄꯥꯏꯔꯧꯁꯦ ꯆꯥꯏꯔꯤꯁꯤꯡꯁꯦ ꯇꯥꯁꯤꯜꯂꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯈꯤ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯆꯅꯨꯅ ꯏꯇꯥ ꯅꯣꯏ ꯏꯃꯥꯇꯣꯟꯅ ꯃꯅꯤꯡ ꯆꯪꯈ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯆꯠꯍꯧꯔꯒꯦ ꯉꯥꯏꯈꯣ ꯏꯇꯥ ꯀꯩꯅꯣ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯕꯣ ꯉꯥꯛ ꯂꯩꯈꯣ ꯀꯩꯅꯣ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯋꯤ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨ ꯂꯥꯏꯖꯅ ꯈꯥꯝꯕ ꯌꯥꯗꯈꯩ ꯆꯠꯈ꯭ꯔꯤ ꯆꯅꯨ ꯂꯥꯏꯖ ꯍꯣꯏꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯁꯈꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯃꯥ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯃꯐꯝꯗꯨꯗ ꯂꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯂꯥꯏꯖꯅ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯏꯇꯥꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯇꯣꯟ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥ ꯇꯜꯂ ꯃꯥꯜꯂꯤ ꯅꯪ ꯂꯩꯔꯤꯈꯩ ꯌꯨꯝꯁꯤꯗ ꯃꯤ ꯑꯃꯐꯥꯎ ꯆꯪꯅꯤꯡꯂꯣꯏꯗꯣꯔꯤ ꯑꯁꯨꯝꯅ ꯂꯥꯏꯖ ꯇꯞꯅ ꯇꯞꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯑꯃꯗꯤ ꯆꯅꯨ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜ ꯑꯃꯗ ꯂꯥꯛꯏ ꯂꯥꯏꯖ ꯃꯍꯧꯁꯥꯅ ꯏꯁꯩ ꯉꯪꯒꯜꯂꯤ ꯆꯠꯅ ꯆꯠꯅ ꯏꯁꯩ ꯉꯪꯂꯛꯏ ꯆꯤꯡꯗ ꯁꯥꯠꯄꯤ ꯌꯦꯡꯉꯦ ꯂꯩ ꯆꯤꯅꯗꯅ ꯀꯦꯟꯈꯤꯕ ꯍꯣ ꯀꯂꯛꯏ ꯍꯣ ꯀꯂꯛꯏ ꯑꯩꯅ ꯀꯦꯟꯒꯦ ꯀꯦꯟꯗꯦꯗꯣ ꯃꯥꯂꯪꯕꯅ ꯍꯨꯝꯕꯒꯤ ꯍꯣ ꯀꯦꯟꯕꯅꯤ ꯍꯣ ꯀꯦꯟꯕꯅꯤ ꯀꯦꯟꯕꯅꯤ ꯍꯩꯃꯥ ꯏꯇꯥ ꯅꯪꯗꯤ ꯏꯁꯩ ꯌꯥꯝ ꯍꯩꯅ ꯌꯦꯡꯉꯨ ꯅꯪꯒꯤ ꯏꯁꯩꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯁꯤꯡꯁꯦ ꯀꯌꯥꯗ ꯃꯀꯥ ꯂꯥꯝꯃꯕꯅꯣ ꯁꯣꯝꯗꯅ ꯆꯤꯡꯈꯩꯁꯨ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯅ ꯂꯩꯀꯣꯜꯗ ꯂꯩꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯃꯣꯏ ꯑꯅꯤꯕꯨ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯏꯁꯩ ꯁꯛꯄꯗꯨ ꯃꯥ ꯍꯥꯏꯐꯦꯠ ꯇꯥꯏ ꯃꯌꯦꯛꯇꯤ ꯁꯦꯡꯗꯦ ꯀꯔꯤꯅꯣ ꯑꯅꯤꯁꯤꯅ ꯇꯧꯔꯤꯁꯤꯅ ꯂꯥꯏꯖꯅ ꯅꯣꯛꯄꯒ ꯉꯥꯡꯕꯒ ꯇꯧꯔꯤ ꯑꯗꯨꯒ ꯆꯅꯨꯅ ꯇꯨꯃꯤꯟ ꯂꯩ ꯃꯣꯏꯁꯤꯗꯤ ꯈꯪꯗꯨꯝ ꯈꯪꯍꯟꯒꯦ ꯁꯣ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯑꯗꯨꯒ ꯆꯣꯡꯈꯠꯂꯤ ꯂꯥꯏꯖꯅ ꯀꯅꯥꯅꯣ ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯣ ꯆꯤꯡꯈꯩ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯁꯤꯊ ꯅꯣꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯗꯨꯕꯣ ꯑꯃꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯑꯗꯨꯒ ꯑꯃꯅ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ ꯆꯅꯨꯅ ꯀꯩꯅꯣ ꯇꯥ ꯆꯤꯡꯈꯩ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯕꯗꯨꯕꯨ ꯑꯃꯨꯛ ꯈꯪꯍꯟꯗꯅꯒ ꯇꯧꯔꯤꯗꯨꯕꯣ ꯑꯁ ꯂꯋꯥꯏ ꯁꯝꯒꯁꯦ ꯆꯞ ꯌꯨꯡꯉꯦ ꯍꯥꯏꯕꯅꯤꯗ ꯀꯩꯗꯧꯕꯩ ꯉꯥꯎꯁꯤꯟꯅꯩꯅꯣ ꯂꯥꯏꯖꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯤꯠꯇꯨ ꯆꯤꯡꯈꯩꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯤ ꯆꯤꯡꯈꯩꯁꯨ ꯂꯥꯏꯖꯗ ꯌꯦꯡꯉꯤ ꯑꯅꯤꯗꯨ ꯃꯤꯠꯆꯥꯅꯤ ꯁꯣꯝꯗ ꯆꯅꯨꯅ ꯍꯥꯏꯔꯤꯒꯗꯨ ꯆꯤꯡꯈꯩ ꯇꯥꯕ ꯅꯠꯇꯦ ꯀꯩꯅꯣ ꯑꯅꯤꯁꯤꯅ ꯇꯧꯔꯤꯁꯤꯅ ꯍꯩꯃꯥ ꯃꯃꯤꯠꯀ ꯀꯨꯞꯅꯗꯦꯅꯤ ꯏꯇꯥ ꯂꯥꯏꯖ ꯀꯧꯔꯤꯗꯨ ꯁꯨꯡꯇꯥ ꯇꯥꯗꯦ ꯆꯅꯨꯅ ꯂꯥꯏꯖꯗ ꯃꯅꯪꯀꯟꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯔꯛꯏ ꯀꯩꯅꯣ ꯏꯇꯥ ꯅꯥꯌꯦ ꯀꯩꯅꯣ ꯑꯗꯨꯅꯤ ꯅꯥꯗ꯭ꯔꯥ ꯃꯤꯅ ꯀꯧꯕꯗꯤ ꯁꯨꯛꯇꯥ ꯇꯥꯗꯦ ꯀꯧꯈꯤꯕ꯭ꯔꯣ ꯑꯩ ꯇꯥꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦꯗꯅ ꯆꯤꯡꯈꯩꯅ ꯅꯣꯏ ꯑꯅꯤꯕꯨ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯀꯣꯏꯕ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯂꯥꯏꯖꯅ ꯍꯣ ꯏꯇꯥ ꯂꯩꯔꯥꯡꯁꯤꯡꯁꯤꯒ ꯁꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯑꯆꯤꯛꯄꯁꯦ ꯊꯨꯒꯥꯏꯕꯤꯔꯦ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯩ ꯆꯥꯛꯅꯣꯗ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯩꯅꯗꯤ ꯑꯣꯏꯅ ꯆꯠꯒꯦ ꯇꯧꯔꯒ ꯄꯥꯎꯈꯨꯝꯁꯤ ꯇꯥꯕꯗ
ꯑꯁꯥꯒ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦꯗ ꯆꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣ ꯇꯥ ꯆꯤꯡꯈꯩ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯪꯕ ꯅꯠꯇꯤꯌꯦ ꯑꯩꯗꯤ ꯏꯇꯣꯝꯇ ꯊꯣꯡꯕꯅꯤꯅ ꯍꯣꯔꯦꯟ ꯍꯜꯂꯒ ꯊꯣꯡꯒꯗꯣꯏꯅꯤ ꯂꯥꯏꯖꯅ ꯍꯣ ꯑꯩ ꯊꯣꯡꯕꯤꯒꯦ ꯀꯩꯅꯣ ꯉꯥꯛ ꯂꯩꯈꯤꯒꯦ ꯀꯩꯅꯣ ꯆꯠꯂꯣ ꯍꯥꯏꯔꯣ ꯑꯁ ꯅꯪꯁꯦ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯂꯦꯀꯣ ꯅꯨꯄꯥꯅꯤꯅ ꯅꯨꯡꯁꯤ ꯋꯥꯔꯤꯒ ꯑꯃꯇ ꯁꯥꯕ ꯐꯪꯂꯣꯏꯗꯕꯅꯤ ꯆꯅꯨꯅ ꯍꯥ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥ ꯅꯠꯇꯦꯍꯦ ꯀꯩꯝ ꯍꯥꯏꯗꯦ ꯈꯪꯉꯤꯗ ꯑꯩ ꯇꯥꯛꯏꯁꯨ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯍꯣ ꯑꯩ ꯂꯩꯕꯁꯤꯗ ꯀꯥꯏꯔ ꯃꯥꯜꯂꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯣꯏ ꯑꯅꯤ ꯆꯤꯛꯊꯍꯧꯔꯣ ꯌꯥꯔꯣꯏ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯆꯅꯨ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯕ ꯇꯜꯂꯦ ꯍꯥꯏꯕ ꯍꯣꯏ ꯏꯕꯦꯝꯃ ꯆꯠꯂꯣꯏꯌꯦ ꯄꯥꯈꯠꯀꯅꯣ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯦ ꯆꯤꯡꯈꯩꯅ ꯌꯦꯡꯉꯨ ꯃꯤꯗꯤ ꯃꯁꯥꯅ ꯚꯥꯞ ꯇꯥꯗ꯭ꯔꯥ ꯂꯥꯏꯖꯅ ꯃꯃꯤꯠ ꯐꯥꯛꯆꯤꯜꯂꯛꯏ ꯃꯦ ꯂꯥꯏꯖ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯜꯂꯛꯄꯁꯦ ꯀꯨꯏꯔꯕ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯔꯤ ꯂꯥꯏꯖ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯑꯩꯅ ꯁꯥꯎꯅꯤꯡꯗꯕ ꯋꯥꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯀꯩꯅꯣ ꯇꯜꯂꯦꯕ ꯑꯁ ꯃꯁꯤ ꯅꯨꯄꯥꯁꯦ ꯄ꯭ꯔꯥꯟꯁꯦ ꯆꯥꯛꯑꯦꯗꯀꯣ ꯑꯩ ꯂꯥꯏꯖ ꯃꯇꯣꯝꯇ ꯐ꯭ꯔꯪ ꯆꯣꯡꯖꯩ ꯀꯩꯅꯣꯅꯦ ꯖꯒꯣꯏꯃꯨꯛ ꯁꯥꯔꯒꯦ ꯍꯥꯏꯔꯣ ꯉꯥꯏꯈꯣ ꯁꯥꯒꯦ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯋꯥꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯈꯣ ꯁꯥꯅꯤ ꯖꯒꯣꯏ ꯉꯁꯤꯅꯦ ꯑꯩꯅ ꯃꯤꯍꯨꯟ ꯀꯥꯔꯛꯂꯒꯅꯦ ꯅꯃꯥꯏꯗꯨꯗ ꯖꯒꯣꯏ ꯁꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯒꯤ ꯃꯃꯥꯏ ꯇꯝꯅ ꯂꯥꯏꯖꯅ ꯖꯒꯣꯏ ꯀꯣꯠꯆꯤꯜꯂꯤ ꯀꯩꯅꯣꯍꯦ ꯑꯩꯗꯤ ꯖꯒꯣꯏ ꯍꯩꯇꯦ ꯁꯥꯒꯦ ꯍꯥꯏꯔꯁꯨ ꯅꯇꯣꯝꯇ ꯁꯥꯖꯧ ꯇꯥ ꯆꯤꯡꯈꯩ ꯅꯪꯀꯣ ꯉꯁꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯣꯁꯦ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯍꯥꯏꯔꯣ ꯆꯤꯡꯈꯩ ꯍꯟꯗꯛꯇꯤ ꯅꯛꯁꯤꯟꯕꯗꯨꯗ ꯇꯥꯔꯛꯂ ꯃꯥꯜꯂꯤ ꯑꯗꯨꯕꯨꯔꯣ ꯅꯪꯁꯦ ꯑꯩꯅ ꯑꯁꯨꯝꯅ ꯆꯤꯡꯈꯩꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯄꯒ ꯅꯥꯀꯟꯗꯒꯤ ꯄꯨꯛꯆꯥꯎꯅ ꯀꯩꯗꯧꯔꯤꯕꯅꯣ ꯑꯅꯤꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯄꯥꯈꯪ ꯂꯩꯁꯥꯅꯤꯅ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤꯕ ꯍꯥꯏꯗꯨꯔꯣ ꯍꯥꯏ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯐꯝꯁꯤꯗ ꯀꯅꯥꯝꯇ ꯐꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯈꯪꯉꯕ ꯍꯥꯏ ꯆꯤꯡꯈꯩ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯂꯥꯏꯖ ꯊꯅꯝꯂꯒ ꯑꯅꯤꯗꯨ ꯋꯥꯔꯤ ꯆꯞ ꯂꯦꯞꯄꯤ ꯆꯤꯡꯈꯩꯅ ꯀꯩꯅꯣ ꯄꯛꯆꯥꯎ ꯆꯨꯔꯨꯞ ꯕꯤꯔꯤꯁꯨ ꯊꯛꯇꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯆꯨꯔꯨꯞ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯕꯨ ꯌꯥꯎꯗꯦꯅꯦ ꯀꯌꯥꯗꯅꯣꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯨꯔꯨꯞ ꯍꯪꯉꯦꯕ ꯆꯠꯂꯣꯀꯣ ꯁ꯭ꯋꯥꯏꯗ ꯈꯨꯄꯥꯛꯁꯦ ꯆꯦꯎꯔꯕ ꯅꯃꯥꯏꯗꯨꯗ ꯍꯨꯝꯖꯤꯜꯂꯛꯑꯗꯤꯕ ꯅꯃꯤꯠꯇ ꯄꯣꯠꯂꯣꯏ ꯁꯦꯠꯄꯤ ꯄꯔꯦꯡ ꯎꯅꯤꯍꯦ ꯀꯩꯅꯣ ꯂꯨꯍꯣꯡꯉꯗꯤ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯇꯥꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯣꯔꯕꯅꯤ ꯅꯪ ꯌꯥꯎꯒꯦ ꯍꯥꯏꯕ꯭ꯔꯣ ꯌꯥꯎ ꯄꯥꯎꯖꯦꯜ ꯄꯤꯔꯛꯀꯦ ꯆꯤꯡꯈꯩꯗꯤ ꯃꯅꯥ ꯇꯥꯗꯕꯒꯤ ꯁꯨꯝ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯨꯝꯕꯅꯤ ꯃꯗꯨꯗ ꯄꯨꯛꯆꯥꯎ ꯃꯉꯣꯟꯗꯗꯤ ꯍꯥꯟꯅꯗꯒꯤ ꯂꯥꯏꯖꯕꯨ ꯃꯥꯅ ꯄꯥꯝ ꯂꯩꯕꯅꯤꯅ ꯀꯔꯦꯝꯅꯔꯤꯕꯣꯏ ꯅꯤꯡꯉꯤ ꯍꯩ ꯃꯁꯤ ꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣꯅꯤ ꯄꯥꯎꯖꯦꯜ ꯄꯤꯔꯛꯀꯦ ꯀꯥꯏꯅ ꯐꯩ ꯂꯥꯎꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎꯅ ꯆꯤꯡꯈꯩꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯏ ꯂꯥꯏꯖꯅ ꯀꯩꯅꯣ ꯇꯥ ꯄꯨꯛꯆꯥꯎ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯑꯃꯨꯛ ꯆꯤꯡꯉꯤ ꯂꯥꯏꯖ ꯊꯥꯗꯣꯛ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯌꯥꯔꯦ ꯋꯥꯔꯤꯒ ꯁꯥꯕꯤꯔꯅꯨ ꯊꯥꯗꯣꯛꯑꯣ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏ ꯅꯪꯗꯤ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯃꯊꯥꯈ꯭ꯔꯣ ꯀꯔꯤꯒꯤ ꯅꯪꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯈꯤꯗꯣꯏꯅꯤ ꯀꯩꯅꯣ ꯃꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯔꯨꯗꯣꯏꯅꯤ ꯍꯥꯏꯗꯅ ꯀꯦꯗꯅ ꯂꯥꯛꯑꯀꯥꯟꯁꯤꯗ ꯀꯔꯤꯕ ꯑꯩꯗꯤ ꯅꯪꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯗꯣꯏꯕ ꯂꯩ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯂꯥꯏꯖ ꯁꯣꯜꯂꯞꯅ ꯅꯁꯛꯇꯨꯒ ꯌꯥꯝ ꯂꯩ ꯀꯥꯏꯅ ꯑꯩꯗꯤꯅꯦ ꯅꯪꯒ ꯁꯥꯟꯅꯕ ꯋꯥꯔꯤ ꯂꯩꯇꯦ ꯅꯪꯒꯤ ꯂꯩꯔꯗꯤ ꯅꯇꯣꯝꯇ ꯁꯥꯎꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯆꯤꯡꯈꯩꯕꯨ ꯆꯤꯡꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯆꯤꯡꯈꯩ ꯆꯠꯅ ꯁꯨꯝ ꯈꯜꯂꯛꯏ ꯀꯩꯅꯣ ꯃꯣꯏꯅ ꯍꯧꯖꯤꯛ ꯉꯥꯡꯅꯔꯤꯗꯣ ꯄꯨꯛꯆꯥꯎꯅ ꯂꯥꯏꯖꯕꯨ ꯄꯥꯝꯕꯒꯤ ꯑꯣꯏꯇꯥꯔꯦ ꯃꯁꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯂꯥꯏꯖꯕꯨ ꯀꯅꯥꯅ ꯀꯩꯗꯧꯕ ꯉꯝꯒꯅꯤ ꯑꯩꯅ ꯉꯁꯥꯏꯅ ꯇꯥꯍꯧꯗ ꯇꯧ ꯌꯦꯔꯥ ꯃꯁꯤꯗꯤ ꯌꯥꯝ ꯎꯁꯤꯠꯇꯦꯗ ꯑꯁꯨꯝꯅ ꯆꯤꯡꯈꯩꯅ ꯄꯨꯛꯆꯥꯎꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯂꯥꯎꯔꯛꯏ ꯍꯦ ꯄꯨꯛꯆꯥꯎ ꯉꯁꯥꯏꯅ ꯑꯩꯅ ꯈꯪꯂꯝꯂꯕꯗꯤ ꯅꯪ ꯉꯁꯥꯏꯅ ꯇꯣꯏꯔꯗꯧꯅꯤ ꯄꯨꯛꯆꯥꯎꯅꯁꯨ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯅꯪ ꯅꯔꯥꯏꯕꯛ ꯐꯔꯕ ꯅꯨꯄꯤꯗꯨ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯗꯧꯅꯤ ꯌꯥꯔꯤꯁꯦ ꯀꯩꯅꯣ ꯑꯣꯟꯁꯤꯟꯅꯔꯨꯅꯨ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯒ ꯈꯛ ꯑꯣꯟꯁꯤꯟꯅꯒꯦ ꯈꯟꯒꯅꯨ ꯑꯩꯗꯤ ꯃꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯄꯨꯛꯆꯥꯎ ꯂꯥꯏꯖ ꯍꯣꯏꯒꯤ ꯈꯨꯟ ꯊꯪꯅꯕꯗ ꯂꯩꯕ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯥꯅ ꯂꯥꯏꯖꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯅꯗꯤ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅꯗꯤ ꯂꯥꯏꯖꯕꯨ ꯄꯨꯛꯆꯥꯎꯗ ꯄꯤꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯔꯤ ꯂꯥꯏꯖꯅ ꯏꯇꯥ ꯍꯟꯗꯛꯇꯤ ꯏꯕꯥꯅꯤ ꯖꯒꯣꯏ ꯁꯥꯁꯤꯔꯥ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯁꯥꯁꯤ ꯑꯗꯣ ꯏꯕꯥꯅꯤ ꯈꯛꯇ ꯃꯤ ꯈꯔ ꯌꯥꯝ ꯁꯥꯔꯗꯤ ꯐꯗꯧꯅꯤ ꯑꯗꯨꯗꯤ ꯀꯅꯥ ꯍꯥꯏꯁꯦ ꯍꯥꯏꯅꯣ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯂꯞ ꯁꯥꯁꯤ ꯑꯗꯨꯅ ꯐꯖꯗꯧ ꯃꯥꯜꯂꯤ ꯇꯥ ꯆꯤꯡꯈꯩ ꯍꯣꯏ ꯍꯧꯔꯁꯤ ꯑꯗꯨꯒ ꯃꯥꯅ ꯀꯅꯥꯅꯣ ꯈꯣꯝꯖꯔꯛꯂꯅꯤ ꯆꯤꯡꯈꯩ ꯄꯜꯂꯛꯄꯗ ꯂꯥꯏꯖ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅꯤ ꯍꯌꯦꯡ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯖꯒꯣꯏ ꯁꯥꯔꯤꯉꯩꯗ ꯁꯟ ꯅꯥꯟꯊꯣꯛꯑꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯗꯤ ꯑꯅꯤꯗꯨ ꯁꯤꯊꯥ ꯅꯣꯛꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯈꯤꯅ
ꯂꯥꯏꯖꯥ ꯅꯪ ꯀꯗꯥꯏ ꯂꯩ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥꯇꯣꯟ ꯅꯪ ꯖꯒꯣꯏ ꯁꯥꯅꯤ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯁꯥꯁꯤ ꯍꯥꯏꯗꯅ ꯇꯧꯔꯤ ꯀꯩꯗꯧꯔꯦ ꯏꯃꯥꯇꯣꯟ ꯀꯅꯥ ꯀꯅꯥ ꯁꯥꯗꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥꯟꯅꯕꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯌꯥꯝ ꯀꯨꯞꯊꯅ ꯍꯪꯉꯤꯁꯤꯕꯣ ꯍꯪꯗ ꯌꯥꯗꯗꯅ ꯍꯪꯂꯤꯕꯅꯤ ꯅꯪꯗꯤ ꯁꯥꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯀꯩꯒꯤ ꯅꯠꯇꯦ ꯑꯩꯅ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯈ꯭ꯔꯒ ꯀꯅꯥꯅ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯍꯧꯒꯗꯧꯔꯤꯕꯅꯣ ꯍꯥ ꯌꯥꯔꯣꯏ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥꯇꯣꯟ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯥꯏꯅꯈ꯭ꯔꯕꯅꯤ ꯇꯣꯛꯄ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯤꯌꯦ ꯀꯔꯤꯒꯤ ꯇꯣꯛꯄ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤꯕ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯣꯏ ꯁꯥꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯏꯔꯥꯡꯗꯣ ꯏꯃꯥꯇꯣꯟ ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯍꯩ ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯒꯅꯨꯀꯣ ꯅꯪ ꯑꯩꯅꯅꯦ ꯅꯪ ꯍꯥꯏꯁꯤꯗ ꯒ꯭ꯌꯥꯟ ꯇꯧ ꯂꯥꯏꯖ ꯀꯟꯅ ꯍꯥꯏꯕꯁꯨ ꯉꯝꯗ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯏꯃꯥꯇꯣꯟ ꯅꯍꯥꯟꯈꯩꯁꯨ ꯁꯥꯕ ꯅꯠꯇꯦ ꯍꯟꯗꯛꯇꯪ ꯁꯥꯒꯦ ꯍꯥꯏꯕꯅꯤ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯇꯣꯛꯑꯣꯗꯅ ꯁꯨꯝ ꯁꯤꯗ ꯉꯥꯡ ꯂꯩ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯁꯨ ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯃꯄꯤ ꯇꯩꯊꯣꯛꯇꯅ ꯏꯃꯨꯡ ꯆꯪꯈꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯐꯝꯂꯒ ꯁꯨꯠ ꯀꯞꯂꯛꯏ ꯏꯃꯥ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥꯅ ꯋꯥꯔꯤꯕꯁꯤ ꯋꯥꯔꯝꯂꯣꯏꯗꯀꯣ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯅꯪ ꯅꯆꯥꯅ ꯋꯥꯔꯤꯕꯁꯤ ꯎꯗ꯭ꯔꯕꯔꯣ ꯑꯁꯨꯝꯅ ꯁꯨꯠ ꯀꯞꯄꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯁꯈꯤꯅ ꯇꯥꯏ ꯑꯁꯤ ꯀꯞꯇꯅꯒ ꯇꯧꯔꯤ ꯃꯥꯜꯂꯤꯅꯦ ꯁꯈꯤ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯍꯥꯏ ꯀꯔꯤꯅꯣ ꯀꯞꯇꯅꯒ ꯇꯧꯔꯤꯗꯣ ꯍꯥ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯒꯦ ꯅꯠꯇꯦ ꯅꯪꯅ ꯀꯞꯄꯤꯗꯨꯕꯨ ꯅꯃꯥ ꯑꯁꯤꯕꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯇꯥꯅꯤꯡꯗꯦꯀꯣ ꯆꯥꯛ ꯊꯣꯡꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯞꯇꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯆꯥꯛꯇꯣ ꯄ꯭ꯔꯞ ꯊꯣꯡꯉꯣ ꯏꯃꯥꯇꯣꯟ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯂꯥꯏꯋꯥꯏꯈ꯭ꯔꯕ ꯏꯃꯥꯕꯨꯗꯤ ꯄꯟꯕꯤꯒꯅꯨ ꯄꯜꯂꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯣꯏ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯂꯥꯛꯂꯒ ꯅꯊꯤꯕꯣꯡꯗꯣ ꯊꯛꯄꯤꯕ꯭ꯔꯣ ꯍꯥ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯆꯥꯕ ꯐꯪꯂꯤꯕꯗꯣ ꯅꯔꯥꯏꯕꯛꯇꯣ ꯐꯩ ꯍꯥꯏꯗꯤ ꯈꯟꯗꯗꯅ ꯅꯠꯇꯦ ꯅꯪꯅ ꯖꯒꯣꯏ ꯁꯥꯕ ꯇꯣꯛꯎ ꯍꯥꯏꯔꯒ ꯀꯞꯄꯤꯁꯤꯕꯨ ꯅꯠꯇꯦ ꯅꯪꯅ ꯖꯒꯣꯏ ꯁꯥꯕꯗ ꯀꯗꯥꯏꯗꯒꯤ ꯐꯤ ꯁꯦꯠꯀꯗꯧꯔꯤꯒꯦ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯄꯤꯕꯤꯔꯛꯄ꯭ꯔꯣ ꯀꯔꯤ ꯁꯦꯠꯂꯒ ꯁꯥꯒꯦ ꯍꯥꯏꯕꯅꯣꯕ ꯅꯪꯒꯤꯁꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗꯨꯗ ꯑꯩꯕꯨ ꯌꯣꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥꯇꯣꯟ ꯇꯣꯛꯄꯤꯔꯣ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯁꯦꯜ ꯇꯥꯅꯕꯗꯤ ꯈꯟꯗꯦ ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯒꯦ ꯀꯥꯏ ꯅꯪꯒꯤꯁꯦ ꯃꯥꯒꯤ ꯆꯤꯡꯈꯩ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯅꯥ ꯄꯪꯕꯗꯨꯒ ꯁꯥꯃꯤꯟꯅꯒꯦ ꯁꯤꯅꯤꯅꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯪꯅ ꯆꯤꯡꯈꯩ ꯍꯥꯏꯕ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯗꯨꯒ ꯂꯣꯏꯅꯩꯅꯤ ꯀꯥꯏꯅ ꯇꯧꯔꯤꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗꯒ ꯅꯪ ꯆꯦꯟꯈ꯭ꯔꯕ ꯑꯩꯗꯤ ꯅꯪꯕꯨ ꯍꯟꯅ ꯌꯦꯡꯂꯣꯏꯗꯕꯅꯤ ꯁꯤꯃ ꯈꯪꯖꯧ ꯅꯄꯥꯅꯁꯨ ꯌꯥꯝ ꯁꯥꯎꯕꯅꯤ ꯈꯪꯉꯕ ꯁꯛꯇꯥꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯕꯅꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅꯗꯤ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯔꯝꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯦ ꯅꯨꯡꯉꯥꯏꯇꯧꯔꯤ ꯇꯟꯖꯥꯁꯤꯗ ꯀꯨꯜꯂ ꯍꯜꯂꯛꯏ ꯍꯥꯏ ꯅꯣꯏ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩ ꯍꯜꯂꯤ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃꯇ ꯄꯨꯊꯣꯔꯛꯎ ꯀꯨꯜꯂ ꯂꯥꯛꯄ ꯇꯥꯕꯗ ꯁꯈꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯨ ꯇꯣꯛꯂꯒ ꯑꯐ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯖꯥ ꯅꯄꯥ ꯂꯥꯛꯑ ꯃꯥꯜꯂꯤ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃꯇ ꯄꯨꯊꯣꯔꯛꯎꯍꯦ ꯂꯥꯏꯖ ꯃꯄꯤ ꯇꯩꯊꯣꯛꯏ ꯃꯄꯥ ꯎꯗꯅꯕ ꯍꯥꯏꯗꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯅꯣꯛꯄ ꯁꯥꯔꯒ ꯕꯥꯕꯥ ꯁꯤꯗ ꯂꯩꯔꯦ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯀꯗꯥꯏ ꯁꯤꯗ ꯄꯤꯔꯛꯑꯣ ꯏꯆꯥ ꯊꯣꯏꯕꯤ ꯅꯃꯥꯗꯨꯕꯨ ꯆꯥꯛ ꯂꯣꯏꯈ꯭ꯔꯕ ꯖꯥꯠꯂꯥ ꯃꯣꯏ ꯕꯥꯕꯥ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯗ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯅꯠꯇꯦ ꯅꯣꯏꯕꯨ ꯉꯁꯥꯏꯅ ꯀꯩꯗꯧ ꯂꯩꯒꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤꯅꯦ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯂꯣꯏꯁꯤꯟꯕ ꯍꯣꯠꯅꯕꯗ ꯆꯥꯛꯀ ꯊꯣꯡꯕ ꯉꯝꯗꯦ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯁꯨ ꯅꯃꯥꯅ ꯊꯕꯛ ꯇꯧ ꯂꯩꯔꯗꯤ ꯅꯪꯅ ꯀꯣꯛ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯕꯥꯕꯥ ꯀꯨꯏꯔꯣꯏꯌꯦ ꯉꯥꯛꯇꯪ ꯄꯣꯊꯥꯎ ꯑꯩ ꯄ꯭ꯔꯞ ꯊꯣꯡꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯒꯤꯂꯥꯁ ꯂꯧꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯅꯣꯟꯊꯔꯛꯄꯗ ꯂꯥꯏꯖ ꯉꯁꯥꯏꯗꯒꯤ ꯀꯞꯂꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯕꯗꯨ ꯀꯨꯜꯂꯅ ꯎꯔꯤ ꯂꯥꯏꯖꯅ ꯐꯅ ꯂꯣꯠꯂꯕꯁꯨ ꯃꯄꯥꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯈꯪꯉꯤ ꯍꯥꯏꯅꯕ ꯂꯩ ꯊꯃꯣꯏꯒꯤ ꯃꯃꯤꯗꯤ ꯃꯥꯏꯊꯣꯡꯗ ꯇꯥꯏ ꯍꯥꯏꯅꯕꯗꯨꯅꯤ ꯆꯊꯣꯏꯕꯤ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯀꯔꯤꯅꯣ ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯏꯄꯣꯝ ꯄꯣꯝꯂꯤꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯞꯄꯨꯔꯕ꯭ꯔꯣ ꯀꯨꯜꯂ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯃꯆꯥꯕꯨ ꯊꯤꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯃꯇꯝ ꯄꯨꯝꯕꯗ ꯆꯤꯡꯅꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯊꯤꯅ ꯇꯧꯕ ꯎꯗꯕꯗꯨꯗ ꯃꯥ ꯍꯥꯏꯐꯝ ꯈꯪꯗ ꯂꯩꯔꯛꯄꯅꯤ ꯕꯥꯕꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯉꯁꯥꯏ ꯃꯤꯠꯇ ꯇꯤꯟ ꯑꯃ ꯆꯪꯈꯤꯕꯗꯨꯗ ꯅꯣꯏꯔꯨꯕꯩꯅꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯗꯕ ꯍꯧꯅꯗꯦ ꯀꯨꯜꯂ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯍꯩ ꯃꯃꯥ ꯇꯥꯕ꯭ꯔꯥ ꯅꯪ ꯏꯆꯥꯗ ꯀꯔꯤ ꯍꯥꯏꯔꯨꯔꯦ ꯀꯩꯁꯨ ꯍꯥꯏꯗꯦꯅ ꯀꯩꯅꯣ ꯀꯩꯗꯧꯔꯦ ꯃꯣꯏ ꯄꯥꯕ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯁꯤ ꯌꯥꯗꯦ ꯀꯔꯤꯅꯣꯃ ꯇꯧꯔꯝꯗꯧ ꯃꯥꯜꯂꯤ ꯂꯥꯏꯖ ꯃꯃꯥꯇꯣꯟ ꯁꯥꯎꯔꯛꯂꯅꯤ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯔꯨꯒꯦ ꯍꯥꯏꯕꯅꯤ ꯏꯆꯥꯁꯤ ꯀꯞꯄ ꯃꯥꯜꯂꯤꯅꯦ ꯁꯈꯤ ꯁꯨꯝ ꯍꯪ ꯂꯩꯕꯗꯨꯗ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩꯅ ꯁꯨꯃꯥꯏ ꯍꯥꯏꯔꯨꯕ ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯣꯏ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯅꯤꯌꯦ
ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯔꯤ ꯆꯤꯡꯈꯩ ꯍꯥꯏꯗꯨꯒ ꯑꯗꯨꯗ ꯑꯩꯅ ꯁꯥꯕ ꯌꯥꯎꯔꯨꯔꯅꯨ ꯐꯤ ꯁꯦꯠꯅꯕ ꯂꯩꯇꯦ ꯍꯥꯏꯔꯨꯕ ꯑꯗꯨꯒꯤ ꯀꯞꯄꯤꯕ ꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯞꯅꯤꯡꯉꯥꯏ ꯂꯩꯒꯦ ꯀꯞꯁꯨ ꯀꯞꯈ꯭ꯔꯦ ꯀꯞꯆꯦꯠꯄꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯌꯥꯗꯦ ꯅꯆꯥꯁꯤ ꯋꯥ ꯉꯥꯡꯕ ꯂꯨꯒꯗꯧꯔꯤ ꯂꯩꯀꯥꯏꯅꯗꯤꯅꯦ ꯑꯩꯁꯦ ꯑꯇꯣꯝꯕꯤꯅꯤꯅ ꯃꯆꯥꯁꯤ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯅꯠꯇꯕꯅꯤꯅ ꯑꯣꯠꯂꯦ ꯍꯦꯛꯇ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯈꯪꯖꯗ꯭ꯔꯦ ꯃꯣꯏ ꯄꯥꯕꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯒ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠ ꯅꯥꯇꯩ ꯆꯥꯗ꯭ꯔꯕꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯗꯨꯗ ꯃꯥꯅ ꯄꯪꯀꯞꯇ ꯀꯞꯄꯤ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯣ ꯐꯔꯦ ꯑꯩ ꯊꯦꯝꯂꯒꯦ ꯀꯨꯜꯂ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯂꯥꯏꯖꯕꯨ ꯌꯥꯝ ꯂꯨꯅ ꯃꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯈꯪꯍꯟꯗꯅ ꯊꯝꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯥꯛꯄꯗꯒꯤ ꯂꯥꯏꯖ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯥ ꯈꯔ ꯆꯤꯡꯅꯕ ꯍꯧꯔꯕꯅꯤ ꯁꯣꯝꯗꯅ ꯑꯇꯣꯝꯕꯤꯅ ꯀꯨꯜꯂ ꯂꯩꯔꯤꯀꯥꯟꯗꯅ ꯑꯐꯕ ꯁꯥꯕ ꯑꯗꯨꯒ ꯂꯩꯇ꯭ꯔꯀꯥꯟꯗꯅ ꯂꯥꯏꯖꯕꯨ ꯃꯥꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯤꯕꯅꯤ ꯁꯣꯝꯗꯅ ꯄꯨꯛꯆꯥꯎ ꯂꯥꯏꯖ ꯍꯣꯏ ꯖꯒꯣꯏ ꯁꯥꯅꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯃꯤ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯖꯒꯣꯏꯗꯨ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯝꯃꯤ ꯄꯨꯛꯆꯥꯎ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯅꯦ ꯀꯅꯥꯅꯣ ꯀꯧꯔꯤꯗꯣ ꯍꯩꯃꯥ ꯄꯨꯛꯆꯥꯎ ꯅꯪ ꯑꯣꯏꯔꯦ ꯂꯥꯎ ꯀꯥꯈꯠꯂꯛꯑꯣ ꯏꯅꯦ ꯐꯝꯕꯒ ꯂꯩꯔꯤꯗ ꯑꯩ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯒꯦꯕ ꯏꯅꯦ ꯂꯥꯏꯖ ꯈꯣꯏ ꯖꯒꯣꯏ ꯁꯥꯅꯤ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯍꯣ ꯁꯥꯅꯤ ꯍꯥꯏꯌꯦ ꯑꯩꯅ ꯐꯅ ꯀꯟꯅ ꯊꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨ ꯍꯥꯏꯔꯨꯕꯒꯤ ꯏꯃꯥꯏ ꯄꯦꯝ ꯀꯞꯄꯅꯦ ꯂꯥꯎꯕꯅꯤ ꯏꯃꯨꯡꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔ ꯄꯣꯠꯅꯤꯗ ꯑꯗꯨꯕꯨ ꯃꯄꯥꯅ ꯁꯥꯍꯜꯂꯅꯤ ꯈꯪꯗ꯭ꯔꯦ ꯌꯨꯝꯁꯤꯗ ꯑꯩꯁꯦ ꯑꯇꯣꯝꯕꯤꯅꯦ ꯍꯥꯏꯗꯅ ꯏꯋꯥꯒ ꯂꯧꯕꯤ ꯄꯣꯟꯇꯦꯗ ꯑꯗꯨꯏꯅꯦ ꯃꯣꯏ ꯖꯒꯣꯏꯗꯣ ꯑꯩꯅ ꯊꯨꯒꯥꯏꯔꯅꯤ ꯃꯣꯏ ꯖꯒꯣꯏ ꯁꯨꯡꯁꯥ ꯁꯥꯍꯜꯂꯣꯏ ꯀꯔꯤꯒꯤ ꯅꯪꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯅꯦ ꯂꯥꯏꯖꯅ ꯂꯝꯆꯥ ꯃꯆꯥꯗꯨꯒ ꯖꯒꯣꯏ ꯁꯥꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯌꯦꯡꯗꯣꯏꯅꯣ ꯑꯩ ꯂꯩꯐꯝ ꯈꯪꯂꯣꯏꯗꯣꯏꯅꯦ ꯉꯥꯏꯈꯣꯅꯦ ꯑꯇꯩ ꯂꯥꯏꯔꯤꯅꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯥꯏꯖꯁꯤ ꯄꯥꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏꯅꯦ ꯑꯩꯗꯤ ꯏꯅꯦꯗ ꯑꯗꯨꯝ ꯍꯥꯏꯗꯣꯏ ꯂꯥꯏꯖꯁꯦ ꯑꯩ ꯂꯧꯖꯔꯒꯦ ꯃꯈꯨꯠꯇ ꯍꯥꯝꯂꯒ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ ꯏꯅꯦ ꯁꯈꯤꯅ ꯇꯣꯡꯃꯥꯡ ꯌꯦꯡꯂꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯧ ꯃꯁꯤ ꯃꯤ ꯇꯥꯍꯟꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯀꯣ ꯍꯦꯛ ꯈꯪꯅꯔꯛꯄꯗ ꯃꯤ ꯁꯤꯕ ꯋꯥꯅꯤꯀꯣ ꯀꯔꯤ ꯋꯥꯅꯣ ꯏꯅꯦ ꯁꯤ ꯃꯥꯅ ꯖꯒꯣꯏ ꯁꯥꯕ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯅꯣꯏ ꯈꯔ ꯇꯧꯔꯒ ꯅꯝꯗꯨꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯣ ꯈꯪꯉꯕ ꯅꯪꯉꯣꯟꯗ ꯂꯩꯖꯕ ꯐꯪꯕ ꯍꯥꯏꯕꯁꯤ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯍꯣꯏꯅꯦ ꯑꯩ ꯃꯗꯨꯃꯛ ꯇꯧꯔꯒꯦ ꯉꯥꯡꯅꯔꯤꯕ ꯋꯥꯗꯣ ꯂꯥꯏꯖꯅ ꯏꯃꯨꯡꯗ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯐꯠꯇꯦꯗꯀꯣ ꯏꯃꯥꯇꯣꯟ ꯅꯪꯁꯦ ꯑꯩꯁꯦ ꯅꯪꯒꯤ ꯍꯦꯛ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯤꯡꯈꯩ ꯏꯆꯝ ꯆꯝꯅ ꯂꯥꯏꯖ ꯈꯣꯏꯗ ꯂꯥꯛꯆꯕꯅꯤ ꯁꯨꯃꯥꯡ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩꯗ ꯁꯈꯤꯅ ꯆꯤꯡꯈꯩꯌꯥ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯏꯅꯦ ꯑꯩꯗꯤ ꯌꯥꯖꯗꯕꯅꯤ ꯃꯣꯏꯅ ꯅꯝꯗꯅ ꯌꯧꯍꯜꯂꯤꯅꯤ ꯑꯗꯣ ꯏꯅꯦ ꯂꯥꯏꯖꯕꯨ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯃꯥ ꯍꯪꯂꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯅꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯁ ꯁꯤꯗꯤ ꯐꯖꯅ ꯇꯥꯗ꯭ꯔꯦꯗꯅ ꯁꯤꯗꯕꯨ ꯂꯩꯅꯤꯅ ꯈꯜꯂꯤꯕ ꯅꯨꯄꯤꯁꯤꯁꯨ ꯑꯉꯛꯄꯅꯤ ꯃꯔꯜ ꯃꯊꯨꯝ ꯂꯩꯕꯁꯨ ꯅꯠꯇꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯁꯨꯅꯁꯨ ꯆꯥꯕ ꯐꯪꯂꯣꯏ ꯈꯪꯗꯕꯁꯤꯗ ꯄꯪꯈ꯭ꯔꯕ ꯖꯥꯠꯅꯤꯀꯣ ꯀꯩꯅꯣ ꯏꯅꯦ ꯑꯩꯗꯤ ꯆꯨꯝꯅ ꯂꯥꯏꯖꯗ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯏꯅꯦꯅ ꯑꯩꯕꯨ ꯄꯪꯉꯤ ꯀꯥꯏ ꯏꯅꯦꯗꯤ ꯀꯌꯥꯝ ꯁꯤꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯗꯨ ꯁꯥꯎꯔꯛꯂꯝꯃꯤ ꯍꯦ ꯆꯤꯡꯈꯩ ꯅꯪ ꯍꯥꯏꯗꯨ ꯀꯔꯤꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯒꯦꯅꯦ ꯅꯪꯅ ꯁꯥꯎꯔꯤꯗꯨꯕꯣ ꯌꯥꯔꯦ ꯏꯅꯦ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯑꯩꯕꯨ ꯆꯠꯈ꯭ꯔꯣꯅ ꯄꯪꯇꯥꯅ ꯇꯥꯔꯤꯗꯨꯕꯨ ꯅꯣꯏꯗ ꯁꯨꯛꯂꯥꯛꯂꯛꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯤ ꯎꯁꯤꯠꯇꯕꯗꯤ ꯇꯧꯅ ꯀꯨꯝꯁꯤ ꯁꯈꯤꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ ꯃꯥꯅ ꯑꯃ ꯉꯥꯡꯉꯤ ꯆꯤꯡꯈꯩꯅ ꯑꯃ ꯈꯨꯝꯃꯤ ꯇꯧꯕꯗꯨꯗ ꯆꯤꯡꯈꯩꯌꯥ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗ ꯑꯩ ꯁꯥꯎꯔꯛꯑꯗꯤ ꯅꯪ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯀꯣ ꯆꯥꯅꯤꯡꯗꯦ ꯅꯣꯏꯒꯤ ꯆꯥꯛꯇꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯆꯥꯛ ꯆꯥꯔꯒ ꯆꯠꯈ꯭ꯔꯣ ꯀꯥꯏ ꯑꯁꯤꯗ ꯍꯥꯠꯂꯒꯦꯗ ꯑꯩ ꯍꯥꯏꯗꯨꯅ ꯆꯩ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯝꯃꯤ ꯆꯤꯡꯈꯩꯅ ꯂꯥꯎꯗꯨꯅ ꯆꯦꯟꯈꯤ ꯑꯣ ꯂꯩꯀꯥꯏ ꯑꯇꯣꯝꯕꯤꯅ ꯑꯩ ꯍꯥꯠꯇꯧꯔꯦ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯁꯈꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯍꯥꯏꯂꯝꯖꯠꯁꯔꯥ ꯅꯪꯗ ꯁꯤꯔꯣꯍꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯏꯕ ꯆꯩꯗꯨꯅ ꯆꯤꯡꯈꯩ ꯇꯝꯅ ꯂꯪꯉꯛꯏ ꯑꯣꯏ ꯆꯩꯒ ꯂꯪꯉꯛꯏꯅꯤ ꯄꯥꯜꯂꯝꯂꯗꯤ ꯁꯤꯔꯣꯏꯗ꯭ꯔꯕꯁꯤ ꯈꯪꯅꯤꯅ ꯍꯌꯦꯡꯋꯥꯏ ꯅꯆꯥꯅꯨꯄꯤ ꯂꯧꯔꯀꯥꯟꯗ ꯏꯅꯦꯝꯕꯨ ꯀꯥꯏꯅ ꯀꯧꯕꯒꯤ ꯋꯥ ꯂꯩꯇꯦꯅ ꯍꯥꯏ ꯅꯄꯥ ꯌꯥꯅꯕꯩ ꯃꯆꯥ ꯅꯪ ꯑꯃꯨꯛ ꯈꯟꯅꯤ ꯌꯨꯝꯁꯤꯗ ꯆꯪꯂꯛꯀꯅꯨꯀꯣ ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯖꯒꯣꯏ ꯁꯥꯕ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯅ ꯏꯇꯥ ꯆꯅꯨ ꯍꯩꯃꯥ ꯏꯇꯥ ꯅꯪ ꯂꯥꯛꯑꯕꯣ ꯂꯥꯛꯑꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯁꯤꯜꯂꯣ ꯊꯦꯡꯉꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯣꯏ ꯏꯃꯥꯇꯣꯟꯅ ꯖꯒꯣꯏ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯥꯏꯅꯦ ꯑꯩꯗꯤ ꯄꯥꯎꯅ ꯍꯥꯟꯅ ꯇꯥꯔꯕꯅꯤ ꯑꯗꯨꯕꯨ ꯍꯪꯕ ꯂꯥꯛꯀꯗꯧꯕꯗꯣ ꯅꯣꯏ ꯏꯃꯥꯇꯣꯟ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯂꯥꯛꯄ ꯇꯜꯂꯕ ꯍꯣꯏ ꯂꯥꯛꯇꯕꯁꯨ ꯐꯔꯤ ꯅꯪ ꯂꯥꯛꯑꯒ 마ꯅ ꯉꯥꯡꯗꯧ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯇꯥꯅꯤꯡꯗꯦ ꯑꯗꯣ ꯅꯪ ꯀꯃꯥꯏꯅ ꯌꯥꯔꯛꯏꯅꯣ ꯑꯗꯨꯔꯣ ꯑꯩꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯏꯃꯥꯕꯨ ꯀꯧꯔꯒ ꯀꯞꯄꯗꯨꯗ ꯄꯥꯕꯅ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯌꯥꯎꯔꯨꯔꯣ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯂꯥꯛꯏꯅꯦ
ꯑꯃꯗꯨꯗꯤ ꯃꯅꯥꯇꯣꯟ ꯆꯐꯨ ꯑꯃꯨꯛ ꯆꯥꯎ ꯂꯩꯍꯧꯏ ꯐꯔꯦꯗꯨꯗꯤ ꯆꯠꯅꯕ ꯇꯧꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯉꯥꯏꯈꯣ ꯑꯇꯩ ꯂꯥꯏꯔꯤ ꯌꯥꯝ ꯂꯨꯕ ꯑꯃ ꯂꯩꯔꯤ ꯀꯩꯅꯣ ꯉꯔꯥꯡꯗꯣ ꯌꯥꯝ ꯍꯥꯎꯇꯕ ꯅꯨꯄꯥ ꯑꯃ ꯂꯩꯗꯅ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯑꯁ ꯅꯪꯁꯤꯗꯤ ꯀꯔꯤꯕ ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯣ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯑꯩꯗꯤ ꯀꯥꯏꯅ ꯌꯥꯝꯅ ꯃꯨꯛꯄ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯀꯥꯔꯟ ꯇꯥꯕꯗꯣ ꯑꯣ ꯀꯔꯤ ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯄꯨꯛꯆꯥꯎ ꯏꯁ ꯄꯨꯛꯆꯥꯎ ꯀꯣꯛ ꯍꯥꯏꯔꯦ ꯂꯣꯏꯔꯕꯁꯦ ꯑꯃꯨꯛ ꯀꯣꯏꯊꯣꯛꯇꯅ ꯂꯩ ꯑꯗꯨ ꯀꯩꯗꯧꯔꯛꯀꯦꯕ ꯍꯣꯏ ꯏꯕꯦꯝꯃ ꯆꯤꯟꯁꯤꯅꯅꯦ ꯃꯃꯤꯡꯗꯣ ꯄꯟꯅꯤꯡꯗ ꯇꯧꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯃꯥꯇꯣꯟꯗ ꯑꯩꯁꯦ ꯃꯥꯒꯤ ꯑꯣꯏꯖꯔꯒꯦ ꯄꯤꯔꯣ ꯀꯥꯏꯅ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯤ ꯅꯣꯏ ꯏꯃꯥꯇꯣꯟꯅ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯏꯃꯥꯇꯣꯟꯅ ꯉꯁꯤ ꯖꯒꯣꯏ ꯁꯥꯕ ꯂꯥꯛꯄꯗ ꯐꯥꯔꯒ ꯄꯨꯈ꯭ꯔꯣ ꯅꯪꯉꯣꯟꯗ ꯂꯩꯖꯕꯗꯤ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯅꯣꯏ ꯏꯃꯥꯇꯣꯟꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤꯍꯦ ꯅꯪꯒꯤ ꯖꯒꯣꯏꯒꯤ ꯐꯤ ꯂꯩꯇꯦ ꯍꯥꯏꯗꯨꯁꯨ ꯃꯥꯒꯤ ꯐꯤ ꯃꯌꯥꯝ ꯂꯩꯕꯗꯨꯗꯒꯤ ꯄꯤꯔꯒ ꯁꯦꯠꯍꯟꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯅꯪꯕꯨ ꯁꯦꯠꯍꯟꯅꯤꯡꯗꯗꯨꯅ ꯇꯧꯔꯤꯅꯤ ꯑꯗꯨꯒ ꯅꯣꯏ ꯄꯥꯕꯁꯨ ꯅꯃꯥꯇꯣꯟꯅ ꯉꯝꯕ꯭ꯔꯥ ꯈꯪꯗꯦꯗ ꯃꯥꯅꯁꯨ ꯐꯤꯗꯣ ꯄꯤꯈꯣ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯔꯤ ꯄꯣꯠꯅꯤ ꯍꯣꯏ ꯏꯕꯦꯝꯃ ꯄꯥꯕꯁꯨ ꯄꯥꯕꯅꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯏꯃꯥꯇꯣꯟꯅ ꯁꯨꯡꯈ꯭ꯔꯕ ꯈꯪꯗꯦ ꯑꯇꯣꯝꯕꯤꯗ ꯑꯇꯣꯝꯕꯤ ꯍꯥꯏꯗꯨ ꯍꯦꯛ ꯁꯦꯡꯉꯤꯗ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯏ ꯑꯅꯤ ꯂꯥꯏꯕꯨꯡꯗ ꯂꯥꯛꯏ ꯂꯝꯕꯤꯗ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯕ ꯄꯨꯛꯆꯥꯎꯒꯤ ꯀꯥꯡꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖꯅ ꯏꯇꯥ ꯉꯥꯏꯈꯣ ꯂꯦꯞꯈꯣ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯣ ꯑꯥꯗ ꯂꯩꯔꯤꯁꯤ ꯉꯥꯏꯈꯣ ꯆꯠꯈꯤꯒꯨꯝꯁꯤ ꯍꯣꯏꯅꯦ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ ꯇꯨꯡꯗꯁꯨ ꯃꯤ ꯑꯃꯠꯇ ꯂꯥꯛꯇꯦꯅꯦ ꯍꯜꯂꯁꯤꯔꯣ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯄꯨꯛꯆꯥꯎ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯆꯪꯁꯤꯜꯂꯛꯏ ꯄꯨꯛꯆꯥꯎꯅ ꯂꯩꯖ ꯉꯁꯤꯗꯤ ꯖꯒꯣꯏꯗꯣ ꯑꯩꯒ ꯑꯣꯏꯅ ꯁꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯛꯀꯅꯨ ꯀꯩꯅꯣ ꯇꯥ ꯄꯨꯛꯆꯥꯎ ꯅꯪꯅ ꯇꯧꯔꯤꯁꯦ ꯆꯠꯂꯣ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯔꯦ ꯑꯩꯉꯣꯟꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯤꯅꯦ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯗꯣꯏꯅꯤ ꯈꯪꯉꯕ ꯀꯩꯗꯧꯗꯣꯏꯅꯣ ꯅꯣꯏꯒꯤ ꯅꯥꯄꯪꯕ ꯆꯤꯡꯈꯩ ꯍꯥꯏꯗꯨꯗ ꯂꯩꯔꯒ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯐꯪꯂꯣꯏꯗꯕꯗꯨꯗ ꯇꯥꯅꯤꯡꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯒꯨꯝꯕꯅ ꯑꯩꯕꯨ ꯐꯪꯕ ꯍꯥꯏꯗꯨꯗꯤ ꯅꯄꯨꯟꯁꯤꯗ ꯈꯜꯂꯨꯅꯤ ꯅꯁꯛꯇꯨꯒ ꯊꯦꯡꯒꯨ ꯑꯔꯤꯕ ꯍꯦꯛ ꯃꯥꯜꯂꯗꯤ ꯅꯃꯥꯏꯗꯣ ꯀꯔꯥꯏꯗ ꯄꯥꯟꯒꯦ ꯏꯀꯥꯏꯕꯗꯨ ꯌꯥꯝ ꯈꯪꯗ꯭ꯔꯤꯗꯨꯕꯣ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯍꯩꯅꯗꯦ ꯂꯥꯏꯖꯥ ꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯅꯄꯜ ꯄꯪꯀꯥ ꯀꯥꯒꯅ ꯂꯥꯏꯊꯣꯛ ꯑꯃꯨꯛꯇ ꯃꯥꯡꯉꯦ ꯍꯥꯏꯅꯕꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯅꯪ ꯐꯪꯂꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯄꯨꯛꯆꯥꯎꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯗꯨꯗ ꯐꯥꯔꯁꯤ ꯀꯣꯏꯁꯤꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯇꯩꯁꯨ ꯀꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯂꯥꯏꯖꯅ ꯄꯨꯛꯆꯥꯎꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯍꯦ ꯅꯪꯅ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦ ꯍꯥ ꯑꯩꯁꯤꯕꯨ ꯍꯩ ꯂꯩꯗꯧꯅ ꯄꯠ ꯍꯦꯛꯇ ꯊꯠꯄ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯃꯤ ꯑꯁꯨ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯦꯜ ꯈꯔ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯑꯗꯨꯛ ꯌꯥꯝ ꯍꯟꯊꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯕꯗ ꯏꯌꯥ ꯌꯥꯔꯅꯤ ꯁꯤꯅꯤꯅꯦ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯅꯤ ꯑꯦ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗ꯭ꯔꯤ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯐꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎꯅ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡ ꯄꯥꯏꯒꯦ ꯇꯧꯔꯛꯏ ꯂꯥꯏꯖꯅ ꯃꯈꯨꯠꯇꯨ ꯀꯟꯊꯠꯂꯒ ꯃꯃꯥꯏꯗ ꯇꯤꯟ ꯆꯤꯠꯆꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯒ ꯈꯪꯂꯕ꯭ꯔꯥ ꯅꯨꯡꯉꯥꯏꯔꯤꯅꯤꯅꯦ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯄꯨꯛꯆꯥꯎ ꯈꯨꯄꯥꯛ ꯑꯅꯤꯔꯛ ꯆꯥꯕꯗꯒꯤ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯏ ꯆꯅꯨꯅ ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤꯕꯣ ꯅꯣꯏꯒꯤꯁꯦ ꯅꯨꯄꯤꯅ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯐꯩ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯗꯤ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯒꯦ ꯈꯪꯒꯅꯤ ꯍꯦ ꯁꯛꯊꯤꯕꯤ ꯅꯪ ꯇꯨꯃꯤꯟ ꯂꯩ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯍꯦꯛ ꯂꯥꯎꯕꯗ ꯅꯊꯣꯏ ꯃꯆꯥꯗꯣ ꯃꯥꯡꯉꯤ ꯈꯪ ꯅꯪꯗꯤ ꯉꯁꯥꯏꯅ ꯆꯠꯈꯤꯕ ꯌꯥꯔꯤꯅ ꯅꯪꯕꯨ ꯀꯅꯥꯅ ꯈꯥꯝꯒꯦ ꯆꯠꯂꯨꯅ ꯀꯩꯅꯣ ꯂꯥꯏꯖꯗ ꯑꯩꯅ ꯄꯨꯈ꯭ꯔꯗꯧꯅꯤ ꯄꯨꯛꯆꯥꯎ ꯍꯟꯕ ꯂꯩꯇꯦ ꯑꯃꯨꯛꯀꯁꯨ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯕ ꯍꯧꯔꯛꯏ ꯂꯥꯏꯖꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯁꯨꯝꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯄꯨꯛꯆꯥꯎꯅ ꯂꯥꯏꯖꯕꯨ ꯈꯨꯗꯥꯡ ꯄꯥꯏꯔꯤ ꯑꯗꯨꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯁꯨ ꯌꯥꯎꯅ ꯂꯥꯏꯖꯕꯨ ꯆꯤꯡꯕ ꯍꯧꯔꯛꯂꯝꯃꯤ ꯇꯟꯖꯥꯁꯤꯗ ꯆꯤꯡꯈꯩ ꯂꯥꯛꯂꯝꯃꯤ ꯆꯤꯡꯅꯔꯤꯕꯗꯨ ꯆꯤꯡꯈꯩ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯔꯝꯃꯤ ꯀꯩꯅꯣ ꯑꯥꯗ ꯇꯧꯔꯤꯁꯤꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯕ꯭ꯔꯥ ꯀꯩꯅꯣ ꯂꯝꯕꯤꯁꯤꯗ ꯂꯥꯏꯕꯨꯡꯗ ꯁꯥꯗꯧꯗꯨꯅ ꯂꯝꯕꯤꯗꯒꯤ ꯍꯧꯔ ꯃꯥꯜꯂꯦꯅꯦ ꯁꯥꯕ ꯀꯅꯥ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯦꯕ ꯑꯁꯨꯝꯅ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯥꯏꯖꯅꯤꯅꯦ ꯁꯤꯗꯤ ꯄꯨꯛꯆꯥꯎ ꯈꯨꯗꯥꯡꯒ ꯄꯥꯏꯔꯒ ꯆꯤꯡꯗꯅꯒ ꯇꯧꯏꯅꯦ ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯔꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯅꯠꯇꯦꯅꯦ ꯃꯥꯒꯤꯁꯦ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯏꯖꯕꯨ ꯐꯥꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯈꯪꯅꯤ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯔꯤ ꯄꯨꯛꯆꯥꯎꯅ ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤꯕꯣ ꯊꯥꯗꯣꯛ ꯀꯩꯅꯣ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯉꯤꯁꯤꯕꯣ ꯊꯥꯗꯣꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯅ ꯄꯨꯛꯆꯥꯎꯕꯨ ꯏꯜꯂꯤ ꯆꯤꯡꯈꯩꯅ ꯄꯨꯛꯆꯥꯎꯕꯨ ꯏꯟꯕꯗ ꯄꯨꯛꯆꯥꯎꯅ ꯄꯥꯏꯔꯝꯕ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ ꯂꯥꯏꯖꯅ ꯊꯥ ꯆꯤꯡꯈꯩ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯄꯨꯛꯆꯥꯎꯅ ꯍꯣꯏ ꯂꯝꯖꯁꯔꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯟꯕ ꯌꯥꯕ꯭ꯔꯥ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯥ ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯣ ꯆꯤꯡꯈꯩ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯥ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯥꯏꯖꯅ ꯅꯪꯒꯤ ꯁꯦꯜ ꯂꯧꯈ꯭ꯔꯦꯕ ꯍꯥ ꯑꯗꯨꯒꯤ ꯁꯦꯜ ꯃꯨꯟꯅꯕꯅꯦꯕ ꯅꯆꯤꯟ ꯊꯤꯒꯅꯨ ꯄꯨꯛꯆꯥꯎ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ ꯁꯦꯜ ꯈꯔ ꯄꯥꯏꯔꯒ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯗꯕ ꯃꯤꯅꯤꯅ
ꯅꯪꯅ ꯂꯥꯏꯖꯕꯨ ꯅꯪꯒꯤ ꯑꯣꯏꯅ ꯈꯜꯂꯤꯗꯣ ꯅꯃꯪꯗ ꯐꯥꯎ ꯃꯪꯂꯨ ꯂꯥꯏꯖꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯥ ꯍꯦꯟꯅ ꯄꯪ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯃꯃꯥꯡꯗ ꯑꯐꯥꯎ ꯁꯥꯔꯤꯕ ꯍꯥꯏꯗꯨꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅ ꯍꯥꯠꯂꯒ ꯂꯩ ꯃꯌꯥꯝ ꯃꯁꯤꯒꯤ ꯂꯝꯖꯥ ꯁꯔꯥꯁꯦ ꯍꯥꯟꯅ ꯍꯥꯠꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯌꯣꯝꯁꯤꯜꯂꯒ ꯆꯤꯡꯈꯩꯕꯨ ꯐꯨꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯆꯤꯡꯈꯩ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯃꯣꯏ ꯃꯌꯥꯝꯁꯤꯒ ꯑꯩꯒ ꯐꯨꯅꯔꯕꯗꯤ ꯃꯣꯏꯅ ꯉꯝꯈ꯭ꯔꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯥꯟꯅꯗꯦ ꯂꯥꯏꯖꯁꯤ ꯄꯨꯔꯒ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯆꯤꯡꯈꯩꯅ ꯂꯥꯏꯖꯕꯨ ꯆꯤꯡꯂꯒ ꯄꯨꯗꯨꯅ ꯆꯦꯟꯈꯤ ꯄꯨꯛꯆꯥꯎꯅ ꯍꯥꯏ ꯍꯥꯏ ꯆꯦꯟꯈ꯭ꯔꯦꯅꯦ ꯅꯨꯄꯤꯁꯤ ꯄꯨꯔꯒ ꯃꯌꯥꯝ ꯇꯥꯟꯅꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎꯅ ꯃꯥꯒꯤ ꯂꯥꯛꯃꯤꯟꯅꯕ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯆꯤꯡꯈꯩꯕꯨ ꯇꯥꯟꯅꯔꯛꯄꯗꯨ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯈꯪꯂꯛꯂꯝꯃꯤ ꯂꯩꯀꯥꯏꯅ ꯅꯤꯝꯐꯨ ꯅꯤꯝꯐꯨ ꯉꯥꯡꯅꯔꯛꯏ ꯀꯩꯒꯤꯅꯣ ꯍꯪꯅꯔꯛꯏ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯌꯥꯝ ꯊꯣꯛꯂꯛꯂꯒ ꯄꯨꯛꯆꯥꯎ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯈꯥꯝꯂꯝꯃꯤ ꯄꯨꯛꯆꯥꯎ ꯍꯥꯟꯅꯁꯨ ꯂꯩꯀꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯃꯤ ꯑꯣꯏꯗꯕꯅ ꯃꯥꯕꯨ ꯊꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯑꯃꯗꯤ ꯂꯥꯏꯖ ꯂꯦꯞꯇꯅ ꯆꯦꯟꯈꯤ ꯑꯗꯨꯒ ꯄꯨꯛꯆꯥꯎ ꯎꯄꯥꯏ ꯂꯩꯇꯦ ꯌꯦꯡꯗꯨꯅ ꯃꯈꯥ ꯆꯤꯛꯇꯨꯅ ꯂꯩꯍꯧꯏ ꯆꯅꯨꯅ ꯑꯁꯤꯅ ꯐꯔꯦ ꯃꯣꯏ ꯑꯅꯤꯅ ꯊꯣꯛꯄ ꯃꯔꯥꯏ ꯆꯠꯆꯈ꯭ꯔꯁꯅꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯒꯦ ꯅꯨꯡꯉꯥꯏꯔꯦ ꯖꯒꯣꯏꯒ ꯄꯨꯡꯆꯥꯏ ꯆꯥꯏ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯆꯤꯡꯈꯩ ꯐꯣꯡꯗꯣꯛꯅꯕ ꯉꯝꯗ ꯂꯩꯔꯝꯕꯗꯨ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯤ ꯃꯈꯣꯏ ꯑꯅꯤ ꯑꯇꯩꯗ ꯆꯦꯟꯗ꯭ꯔꯦ ꯆꯤꯡꯈꯩ ꯈꯣꯏꯗ ꯆꯪꯗꯨꯅ ꯂꯩꯈꯤ ꯊꯪꯅꯕ ꯅꯨꯃꯤꯠꯅꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯅ ꯁꯈꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯗꯤ ꯄꯨꯛꯆꯥꯎꯅ ꯄꯨꯔꯝꯂꯅꯤ ꯈꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯕꯅꯤ ꯁꯨꯃꯥꯡꯗ ꯀꯨꯜꯂ ꯃꯆꯥ ꯍꯜꯂꯛꯇꯕꯒꯤ ꯋꯥꯈꯜ ꯋꯥꯗꯨꯅ ꯂꯩꯔꯤ ꯑꯍꯜ ꯑꯃꯅ ꯌꯨꯝꯁꯤꯕꯨ ꯑꯣꯖꯥ ꯀꯨꯜꯂꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯑꯩ ꯏꯁꯥꯅꯤ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯃꯊꯪ ꯁꯥꯔꯛꯄꯗꯒꯤ ꯂꯥꯏꯖ ꯆꯤꯡꯈꯩꯗ ꯆꯦꯜꯂꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯈꯤ ꯐꯃꯨꯡꯗꯒꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯄꯥꯏꯊꯣꯔꯛꯏ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯕ ꯆꯤꯡꯈꯩꯗ ꯆꯦꯟꯕꯅꯤ ꯍꯥꯏꯕ ꯌꯥꯔꯦ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯀꯨꯜꯂꯅ ꯌꯥꯔꯤ ꯈꯪꯉꯤ ꯑꯗꯨꯅ ꯏꯆꯥꯗꯣ ꯊꯤꯟꯕꯤꯔꯛꯂꯅꯨ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯗꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯖꯩ ꯌꯥꯔꯦ ꯂꯦꯡꯕꯤꯔꯣ ꯑꯁꯨꯝꯅ ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡꯗꯨ ꯋꯥ ꯉꯥꯡꯐꯝ ꯂꯩꯇꯦ ꯇꯨꯃꯤꯟ ꯍꯧꯒꯠꯂꯒ ꯆꯠꯅꯈꯤ ꯁꯈꯤꯅ ꯈꯪꯉꯦꯗꯅ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯁꯤ ꯁꯨꯛꯂꯧ ꯂꯧꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯅꯨꯡꯉꯥꯏꯔꯅꯤ ꯃꯥ ꯑꯩꯁꯨ ꯍꯟꯅ ꯌꯦꯡꯕꯒꯤ ꯋꯥ ꯂꯩꯇꯦ ꯅꯨꯄꯥ ꯅꯪꯁꯨ ꯍꯟꯅ ꯌꯦꯡꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯄꯨꯛꯆꯥꯎꯗ ꯐꯥꯎ ꯍꯥꯏꯈ꯭ꯔꯒ ꯀꯃꯥꯏꯅ ꯆꯤꯡꯈꯩꯗ ꯆꯦꯜꯂꯤꯕ ꯀꯨꯜꯂ ꯈꯨꯝꯗꯦ ꯃꯥ ꯃꯊꯥ ꯁꯥꯔꯤ ꯋꯥ ꯉꯥꯡꯅꯤꯡꯕ ꯄꯣꯛꯇꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯍꯥꯏꯈꯤꯕꯅꯤ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯃꯥ ꯃꯆꯥꯕꯨꯗꯤ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯆꯤꯡꯈꯩꯗ ꯂꯩ ꯍꯥꯏꯕꯒꯤ ꯁꯥꯎꯔꯤꯕꯅꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩ ꯅꯨꯄꯥ ꯀꯩꯅꯣ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯐꯝ ꯂꯩꯔꯤꯗꯨꯕꯣ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯋꯥꯔꯨꯅꯤ ꯃꯁꯥꯅ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯌꯦꯡꯕ ꯇꯥꯕꯅꯤ ꯏꯃꯤꯠꯁꯦ ꯄꯦꯟꯅ ꯌꯦꯡꯊꯣꯛꯀꯦ ꯃꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯒꯗꯕ ꯃꯐꯝ ꯁꯅꯥꯅ ꯇꯦꯛꯊꯥꯈꯩꯁꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯦ ꯋꯥꯏꯗꯨꯝ ꯈꯪꯁꯪ ꯁꯪꯉꯤ ꯍꯧꯖꯤꯛꯇꯤ ꯌꯦꯠꯄꯤꯅꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯅꯤꯡꯇꯝꯅ ꯂꯩꯊꯣꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯀꯨꯜꯂ ꯁꯈꯤꯅ ꯉꯥꯡꯕꯒ ꯑꯃꯠꯇ ꯇꯥꯗꯦ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯐꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯤꯡꯈꯩ ꯂꯥꯏꯖ ꯃꯆꯥ ꯑꯅꯤ ꯁꯨꯔꯤ ꯅꯣꯡꯃꯒꯤ ꯆꯔꯥꯅꯤ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯏ ꯑꯅꯤꯗꯨ ꯃꯆꯥꯁꯤꯡꯅ ꯑꯗꯨ ꯆꯥꯒꯦ ꯑꯗꯥ ꯆꯥꯒꯦ ꯅꯤꯡꯉꯥꯏ ꯇꯧꯁꯤꯜꯂꯛꯄꯅ ꯁꯣꯝꯗꯅ ꯆꯦꯡ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎ ꯂꯩꯇꯕꯗ ꯂꯥꯏꯖ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯤ ꯃꯄꯥꯝꯗ ꯍꯥꯏꯒꯗꯕꯁꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯕꯅꯤꯅ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯅ ꯅꯨꯄꯥ ꯀꯥꯏ ꯂꯩꯒꯦ ꯀꯥꯏ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯀꯧꯕꯁꯨ ꯇꯥꯔꯣꯏꯗ꯭ꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯆꯤꯡꯈꯩ ꯏꯪꯈꯣꯜꯗ ꯏꯟꯖꯥꯡ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯂꯩ ꯑꯥꯗ ꯂꯩꯔꯤꯅꯤ ꯀꯧꯕꯁꯨ ꯇꯥꯔꯣꯏꯗꯕꯅꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯅꯥꯀꯣꯡꯗ ꯅꯛꯁꯤꯟꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯇꯥꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯨ ꯇꯥꯏꯅꯦ ꯀꯩꯅꯣ ꯃꯤꯅ ꯇꯥꯔꯒ ꯅꯥ ꯄꯪꯕ ꯃꯥꯟꯈꯤꯅꯤꯅꯦ ꯅꯪꯕꯣ ꯇꯥꯅꯤꯕ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯅꯦ ꯑꯣ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯆꯦꯡ ꯂꯩꯇꯦ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯅꯣ ꯁꯦꯜꯁꯨ ꯂꯩꯇꯦ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯇ꯭ꯔꯕꯅꯤꯅ ꯁꯦꯜ ꯑꯃꯠꯇ ꯄꯥꯏꯗ꯭ꯔꯦꯅꯦ ꯁꯣꯝꯗꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯩꯒꯠꯂꯛꯑꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯦꯟ ꯄꯥꯜꯂꯤꯕꯅꯤ ꯃꯗꯨ ꯑꯃ ꯐꯨꯠꯂꯒ ꯆꯥꯔꯁꯤ ꯑꯗꯨꯅꯕꯨ ꯄꯨꯛ ꯊꯟꯕ ꯉꯝꯒꯗ꯭ꯔꯣ ꯏꯕꯥꯅꯤ ꯆꯥꯗ꯭ꯔꯁꯨ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯕꯨꯛ ꯊꯜꯂꯒ ꯂꯣꯏꯔꯦ ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯥ ꯁꯨꯝ ꯇꯧꯔꯕꯗꯤ ꯅꯥꯇꯩ ꯑꯃ ꯆꯥꯔꯣꯏꯕ ꯅꯪ ꯅꯨꯄꯥꯅꯤ ꯁꯦꯜ ꯈꯔ ꯇꯥꯅꯕ ꯇꯧ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯊꯕꯛ ꯁꯨꯕꯒꯤ ꯍꯥꯏꯔꯛꯇꯦ ꯑꯗꯨꯕꯨ ꯁꯨꯗꯕꯗꯤ ꯌꯥꯗꯕꯅꯤನ ꯀꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯌꯦꯡꯕ ꯇꯥꯕꯅꯤ ꯈꯪꯗꯦ ꯑꯃꯔ ꯆꯠꯅꯕ ꯇꯧ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯃꯥꯏꯔꯦꯟꯗꯨ ꯍꯦꯛꯂꯒ ꯆꯪꯈ꯭ꯔꯤ ꯆꯤꯡꯈꯩ ꯃꯇꯣꯝꯗ ꯍꯥꯏꯖꯍꯧꯏ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯏꯆꯥꯁꯤꯡꯁꯤꯐꯥꯎ ꯃꯕꯨꯛ ꯊꯟꯅꯕ ꯄꯤꯖꯕ ꯉꯝꯗꯦ ꯍꯦ ꯂꯥꯏꯔꯕ ꯅꯪꯁꯦ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯐꯗꯧꯕ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ
ꯁꯣꯝꯗꯅ ꯂꯥꯏꯖ ꯃꯆꯥ ꯑꯅꯤꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯤ ꯍꯪꯐꯝꯁꯨ ꯂꯩꯇꯦ ꯆꯤꯡꯈꯩꯁꯨ ꯍꯜꯂꯛꯇ ꯅꯣꯡꯃꯒꯤ ꯃꯆꯥꯁꯤꯡꯗꯨ ꯄꯤꯖꯅꯕ ꯍꯣꯠꯅꯕꯗ ꯈꯥꯡꯕ ꯋꯥꯔꯤ ꯅꯣꯡꯃꯗꯤ ꯂꯥꯏꯖ ꯁꯣꯝꯗꯅ ꯑꯉꯥꯡꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯣꯝꯗꯅ ꯆꯦꯡ ꯃꯔꯨ ꯑꯃꯐꯥꯎ ꯂꯩꯇ ꯍꯪꯐꯝꯁꯨ ꯂꯩꯇ ꯏꯃꯨꯡꯗ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯀꯞꯄꯤ ꯏꯃꯥ ꯅꯪꯕꯨ ꯑꯩꯅ ꯋꯥꯔꯤꯕꯁꯤ ꯎꯗ꯭ꯔꯕꯔꯣ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯦ ꯋꯥꯔꯝꯂꯣꯏꯗꯕꯅꯤꯀꯣ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯅꯤꯡꯉꯦ ꯑꯩꯕꯨꯁꯨ ꯎꯕꯤꯔꯣ ꯏꯃꯥ ꯃꯥꯕꯅꯁꯨ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯦ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯁꯨꯝꯅ ꯀꯞꯄꯗꯨ ꯎꯔꯒ ꯃꯆꯥ ꯑꯄꯤꯛꯄ ꯑꯅꯤꯗꯨ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯇꯝꯕꯥꯛꯇ ꯐꯝꯖꯤꯜꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯃꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯨꯕꯣ ꯀꯔꯤ ꯇꯧꯔꯒꯦ ꯀꯞꯀꯅꯨ ꯏꯃꯥ ꯁꯤ ꯅꯄꯤꯗꯣ ꯇꯩꯊꯣꯛꯄꯤꯒꯦ ꯅꯪꯅ ꯀꯞꯄꯗꯤ ꯑꯩꯁꯨ ꯀꯞꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯀꯞꯅ ꯀꯞꯅ ꯃꯃꯥꯒꯤ ꯐꯤꯖꯤꯗꯨ ꯄꯥꯏꯔꯒ ꯃꯃꯥꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯂꯥꯏꯖ ꯃꯕꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯗꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯣ ꯀꯞꯀꯅꯨ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯃꯧꯄꯥ ꯑꯄꯤꯛꯄꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯃꯃꯥꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯣꯏ ꯑꯍꯨꯝ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯂꯥꯏꯖꯅ ꯀꯞꯅ ꯀꯞꯅ ꯍꯦ ꯏꯁꯣꯔ ꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯑꯁꯨꯝꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯈꯤꯗꯣꯏꯅꯣ ꯅꯆꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯕꯨ ꯑꯁꯨꯝꯅ ꯀꯞꯄ ꯃꯈꯩ ꯀꯞꯃꯤꯟꯅꯔꯒ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯞꯄ ꯋꯥꯔꯗꯨꯅ ꯇꯨꯝꯊꯈ꯭ꯔꯤ ꯂꯥꯏꯖ ꯃꯆꯥ ꯑꯅꯤꯅ ꯇꯨꯝꯂꯤꯕꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯥꯁꯨ ꯇꯨꯝꯊꯈꯤ ꯂꯥꯏꯖ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯖꯔꯤ ꯅꯣꯡꯃꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕ ꯇꯣꯛꯇꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯤꯡꯈꯩ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕꯁꯤꯡꯅ ꯊꯤꯜꯂꯛꯂꯝꯃꯤ ꯂꯥꯏꯖ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ ꯆꯤꯡꯈꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯆꯤꯡꯈꯩ ꯃꯥꯡꯒꯣꯜꯗ ꯍꯤꯞꯂꯤ ꯂꯥꯏꯖꯅ ꯅꯨꯄꯥ ꯅꯪꯕꯨ ꯅꯁꯥꯗꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯍꯥ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯆꯤꯡꯈꯩ ꯍꯪꯂꯤꯕꯗꯨ ꯃꯅꯥꯒ ꯇꯥꯗꯕꯒ ꯃꯁꯥꯒ ꯅꯨꯡꯉꯥꯏꯇꯕꯒ ꯈꯨꯝꯗꯦ ꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅ ꯋꯥ ꯉꯥꯡꯅꯤꯡꯗꯕ ꯃꯇꯥꯡꯗꯨ ꯌꯧꯔꯤ ꯃꯥ ꯃꯁꯥꯅ ꯈꯪꯖꯩ ꯃꯃꯥ ꯃꯆꯥꯁꯤ ꯋꯥꯍꯧꯔꯅꯤ ꯍꯥꯏꯕꯁꯤ ꯃꯗꯨꯒꯤ ꯈꯜꯂꯨꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯅꯪꯅ ꯀꯞꯂꯤꯗꯨꯕꯣ ꯀꯩꯁꯨ ꯇꯧꯔꯨꯏ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯁꯨ ꯅꯪꯇꯕꯨ ꯐꯔꯗꯤ ꯍꯥꯏꯗꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯌꯥꯝꯃꯤ ꯌꯦꯡꯍꯜꯂꯤꯁꯦ ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯌꯦꯡꯈꯤꯅꯤ ꯐꯠꯇ꯭ꯔꯤ ꯐꯥꯎꯕ ꯀꯔꯤꯝꯇ ꯆꯤꯡꯅꯒꯅꯨ ꯁꯤ ꯍꯧꯒꯠꯂꯨ ꯆꯥꯛ ꯑꯁꯥꯕꯁꯦ ꯍꯥꯟꯅ ꯈꯔ ꯆꯥꯁꯤ ꯑꯗꯨꯒ ꯍꯤꯗꯥꯛꯁꯤꯡꯁꯦ ꯆꯥꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯆꯤꯡꯈꯩꯕꯨ ꯆꯤꯡꯈꯠꯇꯨꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯥ ꯆꯥꯛ ꯂꯧꯕ ꯆꯪꯈꯤ ꯇꯟꯖꯥꯗꯨꯗ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯒ ꯐꯝꯃꯤ ꯆꯤꯡꯈꯩꯅ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯒ ꯍꯥꯏꯔꯛꯏ ꯅꯣꯏ ꯑꯅꯤꯗꯤ ꯅꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨꯀꯣ ꯅꯃꯥꯅ ꯍꯥꯏꯕ ꯏꯟꯗꯧꯕꯅꯤ ꯃꯤ ꯈꯠꯅꯒꯅꯨꯀꯣ ꯃꯄꯥꯅ ꯅꯥꯕ ꯐꯔꯒ ꯍꯧꯕꯤ ꯃꯌꯥꯝ ꯂꯩꯕꯤꯗꯣꯏꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯩꯗꯨ ꯊꯥꯈꯤ ꯃꯆꯥꯅꯨꯄꯤꯅ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯆꯤꯡꯈꯩ ꯈꯨꯝꯗꯦ ꯂꯣꯏꯔꯝꯗꯥꯏ ꯃꯤꯀꯨꯞ ꯍꯥꯏꯗꯨꯅꯤ ꯃꯇꯣꯝꯇ ꯏꯛ ꯏꯛ ꯇꯧꯗꯨꯅ ꯉꯥꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡꯈꯩ ꯃꯃꯥ ꯃꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯃꯃꯥ ꯃꯃꯥ ꯄꯥꯕꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯂꯥꯏꯖ ꯆꯥꯛ ꯄꯨꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯆꯥꯛꯇꯨ ꯂꯪꯊꯣꯛꯂꯒ ꯃꯣꯏꯕꯥ ꯃꯣꯏꯕꯥ ꯀꯩꯗꯧꯔꯒꯦ ꯁꯤ ꯅꯨꯃꯤꯠꯇꯨ ꯄꯥꯡꯉꯣ ꯁꯤ ꯆꯥꯛ ꯄꯨꯔꯛꯏ ꯆꯥꯔꯁꯤ ꯁꯤ ꯍꯧꯒꯠꯂꯣ ꯃꯆꯥꯅꯨꯄꯤꯗꯨ ꯀꯞꯂꯛꯏ ꯑꯗꯨꯒ ꯀꯧꯔꯛꯏ ꯄꯥꯕ ꯍꯧꯒꯠꯂꯨꯁꯤ ꯆꯥꯛ ꯆꯥꯔꯣ ꯅꯪꯅ ꯅꯥꯕ ꯐꯔꯒ ꯍꯧꯕꯤ ꯌꯥꯝ ꯂꯩꯕꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯁꯤ ꯍꯧꯒꯠꯂꯣ ꯍꯧꯕꯤ ꯂꯩꯕ ꯆꯠꯂꯁꯤ ꯄꯥꯕ ꯂꯥꯏꯖ ꯀꯧꯕ ꯇꯥꯃꯜꯂꯛꯇꯕꯗꯨꯗ ꯍꯧꯅ ꯀꯞꯂꯒ ꯂꯥꯎꯔꯛꯏ ꯍꯦ ꯏꯁꯣꯔ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯕꯣ ꯅꯪꯒꯤ ꯀꯔꯝꯕ ꯊꯧꯁꯤꯜꯅꯣ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯑꯩ ꯂꯣꯏꯔꯦ ꯃꯩꯃꯥ ꯑꯩꯕꯨ ꯅꯪ ꯌꯥꯎꯗꯅ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯔꯤꯕꯅꯣ ꯈꯨꯝꯃꯣ ꯅꯆꯥ ꯄꯤꯛꯄ ꯑꯅꯤꯁꯤꯅ ꯀꯅꯥꯗ ꯁꯤꯟꯅꯔꯝꯕꯒꯦ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯆꯪꯖꯐꯝ ꯀꯗꯥꯏꯗꯅꯣ ꯃꯩꯃꯥ ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯏꯆꯥꯁꯥ ꯄꯥꯕꯁꯦ ꯑꯩꯅ ꯀꯧꯕ ꯇꯥꯗ꯭ꯔꯦ ꯅꯣꯏ ꯑꯃꯨꯛꯇ ꯀꯧꯋꯣ ꯑꯁꯨꯝꯅ ꯂꯥꯏꯖ ꯃꯆꯥ ꯑꯅꯤꯗꯨ ꯀꯣꯜꯂꯒ ꯆꯤꯡꯈꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯀꯣꯜꯂꯒ ꯃꯊꯃꯣꯏ ꯄꯦꯟꯅ ꯀꯞꯂꯤ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯀꯞꯂꯤ ꯁꯣꯝꯗꯅ ꯀꯨꯜꯂ ꯃꯃꯪꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯅꯪꯕꯨ ꯅꯆꯥ ꯅꯨꯄꯤꯅ ꯋꯥꯔꯤꯕꯁꯤ ꯎꯗ꯭ꯔꯕꯔꯣ
ꯅꯪ ꯀꯩꯗꯧ ꯂꯩꯒꯦ ꯆꯠꯂꯣ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯏꯆꯥꯗꯣ ꯑꯋꯥꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯪꯗꯨ ꯂꯣꯏꯁꯤꯜꯂꯤ ꯀꯨꯜꯂ ꯈꯪꯍꯧ ꯍꯧꯒꯠꯂꯤ ꯃꯁꯥꯗꯨ ꯃꯪ ꯑꯅꯞꯄꯤ ꯀꯥꯏ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯪꯁꯤꯕꯨ ꯅꯨꯄꯤ ꯅꯪꯅ ꯃꯪꯗ ꯂꯥꯛꯂꯒ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯥꯗꯣ ꯑꯩꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯑꯩꯅ ꯁꯥꯎꯅꯤꯡꯕꯒꯤ ꯇꯧꯕꯅꯤ ꯑꯩꯁꯨ ꯏꯆꯥ ꯅꯨꯡꯁꯤꯔꯤꯕꯅꯤ ꯀꯨꯜꯂ ꯃꯗꯨꯗꯒꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ ꯄꯥꯝꯕꯣꯝꯁꯨ ꯆꯣꯡꯕ ꯍꯧꯔꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯁꯈꯤꯅꯥ ꯑꯃꯗꯤ ꯂꯩꯔꯦꯅ ꯏꯆꯥꯗꯨꯕꯨ ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯕ ꯖꯥꯠꯅꯣ ꯑꯩꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯦꯜꯂꯝꯂꯒꯅꯤ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯆꯠꯇꯅ ꯍꯪꯂꯒꯦ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯤ ꯀꯨꯜꯂ ꯍꯧꯒꯠꯇꯨꯅ ꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯎꯔꯒ ꯁꯈꯤꯅ ꯍꯥꯏꯔꯛꯏ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯥꯏ ꯆꯠꯄꯤꯒꯦ ꯍꯥꯏꯅꯣ ꯉꯁꯤꯗꯤ ꯏꯆꯥꯗꯣ ꯀꯃꯥꯏ ꯇꯧꯔꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯒꯦ ꯇꯧꯕꯅꯤ ꯏꯆꯥꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯤ ꯀꯅꯥ ꯂꯩꯖꯗꯕꯒꯨꯝ ꯑꯣꯟꯊꯣꯛꯅ ꯇꯣꯟꯅ ꯍꯤꯡꯂꯝꯒꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯅꯨꯡꯁꯤ ꯆꯥꯎꯕꯤꯔꯦꯗ ꯉꯁꯤꯅ ꯀꯔꯥꯏꯗꯒꯤ ꯃꯤꯅꯨꯡꯁꯤꯅꯣ ꯐꯥꯎꯕꯤꯔꯛꯂꯤꯗꯨꯅ ꯌꯥꯔꯣꯏ ꯆꯠꯄ ꯑꯃꯨꯛꯇ ꯍꯟꯖꯤꯜꯂꯛꯎ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯑꯩꯅ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯕꯨ ꯀꯅꯥꯅ ꯊꯤꯡꯗꯣꯏꯕ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ ꯀꯔꯤꯒꯤꯅꯣ ꯃꯥꯅꯗꯤ ꯅꯪꯕꯨ ꯃꯄꯥꯅꯤ ꯈꯟꯗ꯭ꯔꯒ ꯅꯪꯅꯗꯤ ꯅꯆꯥꯅꯤ ꯈꯟꯒꯗ꯭ꯔꯣ ꯍꯣꯏ ꯅꯪ ꯇꯨꯃꯤꯟ ꯂꯩ ꯑꯩꯅ ꯁꯥꯎꯅꯤꯡꯕꯒꯤ ꯇꯧꯈꯤꯕꯅꯤ ꯃꯥ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤꯅꯦ ꯃꯥꯕꯨ ꯀꯅꯥ ꯂꯩꯇꯕꯒꯨꯝ ꯏꯟꯊꯣꯛꯇꯨꯅ ꯊꯝꯒꯗ꯭ꯔꯣ ꯑꯣ ꯂꯝꯀꯦꯠꯄꯤꯗꯣ ꯃꯃꯥ ꯃꯄꯥ ꯍꯥꯠꯄ ꯃꯆꯥꯅꯤ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯃꯥꯅ ꯊꯣꯛꯄ ꯃꯔꯥꯏ ꯇꯧꯖꯅꯤ ꯅꯪꯇ ꯌꯥꯎꯕꯤꯔꯨꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯇꯥꯅꯤꯡꯗꯦ ꯃꯇꯝ ꯈꯔ ꯁꯥꯎꯅꯤꯡꯕꯒꯤ ꯏꯟꯊꯣꯛꯂꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯔꯒꯦ ꯈꯜꯂꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯆꯠꯀꯦ ꯇꯧꯔꯤꯁꯤ ꯃꯥꯕꯨ ꯍꯦꯛ ꯂꯧꯈꯠꯂꯕ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯂꯩꯔꯣꯏ ꯅꯪ ꯆꯠꯀꯦꯁꯨ ꯆꯠꯈꯣꯅ ꯑꯩꯗꯤ ꯂꯧꯈꯠꯂꯒꯦ ꯈꯜꯂꯤ ꯑꯩ ꯂꯩꯔꯤꯈꯩꯗꯤ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯆꯪꯍꯜꯂꯣꯏ ꯀꯔꯤ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯏꯆꯥꯕꯨ ꯆꯪꯍꯜꯂꯣꯏꯗ꯭ꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯉꯁꯤꯗꯤ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯦ ꯑꯗꯨꯅ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯄꯥꯝ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯁꯨꯛꯆꯪ ꯆꯪꯍꯜꯂꯣꯏ ꯑꯗꯨꯗꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯐꯔꯦ ꯑꯩꯉꯣꯟꯗꯒꯤ ꯅꯆꯥꯅꯤ ꯍꯦꯟꯅ ꯂꯨꯔꯕ ꯅꯠꯇ꯭ꯔꯣ ꯂꯨꯗꯗꯤ ꯅꯪꯗꯤ ꯆꯥꯃꯔꯛ ꯊꯤꯔꯁꯨ ꯌꯥꯏ ꯏꯆꯥꯗꯨꯗꯤ ꯑꯃꯠꯇꯅꯤ ꯑꯁꯨꯝꯅ ꯌꯦꯠꯅꯔꯝꯕꯗꯒꯤ ꯀꯨꯜꯂꯅ ꯁꯈꯤꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯁꯈꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯀꯨꯜꯂ ꯃꯆꯥꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒꯗꯤ ꯊꯣꯡꯒꯥꯜꯗꯒꯤ ꯎꯏ ꯃꯆꯥꯅ ꯑꯉꯥꯡ ꯑꯅꯤ ꯀꯣꯜꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯗꯨ ꯀꯨꯜꯂ ꯄꯥꯛ ꯆꯪꯁꯤꯟꯕ ꯉꯝꯗꯦ ꯉꯥꯛ ꯂꯩꯔꯒ ꯂꯥꯏꯖꯅ ꯃꯄꯥ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯤꯗꯨ ꯎꯔꯛꯏ ꯂꯥꯏꯖ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯕꯥꯕꯥ ꯏꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯀꯨꯜꯂ ꯈꯨꯝꯗꯦ ꯂꯥꯏꯖꯅ ꯀꯞꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯉꯁꯤꯗꯤ ꯅꯆꯥ ꯅꯨꯡꯉꯥꯏꯕꯒꯤ ꯄꯠꯈꯩ ꯌꯧꯔꯦ ꯕꯥꯕꯥ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯌꯦꯡꯉꯣ ꯅꯃꯤꯠ ꯄꯦꯟꯅ ꯅꯆꯥꯒꯤ ꯀꯨꯝꯍꯩꯁꯦ ꯌꯦꯡꯉꯣ ꯕꯥꯕꯥ ꯀꯨꯜꯂ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯀꯞꯇꯕ ꯉꯝꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯃꯆꯥꯕꯨ ꯆꯤꯡꯈꯠꯂꯤ ꯖꯊꯣꯏꯕꯤ ꯏꯄꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯏꯆꯥꯕꯨ ꯂꯧꯈꯠꯂꯒꯦ ꯍꯥꯏꯗꯨꯅ ꯏꯄꯥ ꯂꯥꯛꯂꯤꯕꯅꯤ ꯀꯞꯄ ꯇꯣꯛꯂꯣ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯏꯄꯥ ꯂꯩꯔꯦꯗꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯍꯥꯜ ꯑꯀꯣꯟꯒꯤ ꯋꯥꯅꯤ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯏꯄꯥꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤ ꯕꯥꯕꯥ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯖꯒꯦ ꯃꯥꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜꯁꯦ ꯑꯩꯅ ꯁꯦꯟꯅꯒꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯤ ꯕꯥꯕꯥ ꯃꯗꯨ ꯌꯥꯔꯣꯏ ꯅꯆꯥꯁꯤꯡꯁꯤꯒ ꯅꯪꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯑꯁꯨꯝꯅ ꯃꯄꯥꯅ ꯂꯥꯏꯖꯕꯨ ꯊꯦꯝꯂꯤ ꯂꯥꯏꯖꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯀꯨꯜꯂ ꯃꯆꯥꯅ ꯄꯠꯇꯠꯈꯤꯕꯗꯨꯗ ꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯐꯔꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯩꯔꯣ ꯏꯄꯥꯁꯨ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯀꯨꯜꯂ ꯃꯌꯨꯝ ꯄꯥꯡꯈ꯭ꯔꯦ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯏꯖ ꯃꯆꯥ ꯑꯅꯤꯗꯨ ꯊꯥꯛꯄ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯃꯆꯥꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯂꯛꯇ ꯋꯥꯅ ꯂꯦꯟꯈꯤ ꯁꯣꯝꯗꯅ ꯑꯇꯣꯝꯕꯤꯒꯤ ꯁꯔꯩꯗ ꯄꯪꯊꯔꯨꯔꯕ ꯀꯨꯜꯂ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯃꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯦꯟꯈꯤ